Iche Chalima Pawung Singh, Osigi Numidangsta, Yaktang Live Tazerke, Live Natang Tazerakpani, Mayamgang Actang Wari Sanana Pikidamakta. Matamdi, I pet Tinge, Amco. Mayam Handak se, a mobile se, Amna, call se, ya phone se, Am Lak Pagi Comam. Tangat Pese Loinangam Sede, Mayamna. Paro Bibiyade, Mam call se Yamna Lakpagi Maramna, Igi call se phone se Tangat Pangam Dugidi Maru in a prayer to be Hiduna Lakpani Duga Anaba se Mam Alulu Wanabangtani Aduna Mayam gi prayer gi Taunabagi Damakta phone Lakpamatam da Mayami Loina call se Loina receipt Tawangam de Mayam. Dugagidi Kenodasu, a Dukan Macham, Suto, one in a Hingnabagi Damakta Duna Gonda Krachin Mani, Mayamna phone talk, but the Tangatragasu or Ubiade, Shona Yabiba Matam, the Swedana, don't be the Mukta prayer to Honbangamani, and a Kanze Mayam. Mayam Aina Dum, Keno Kaihainiko. I want the phone sing say Lakpa sing say Ying Bomatamda. Taibang Pan Basida Mayam. Nungaibadagi awabasina asuki mati heli haibase khalle me awabas kappa phone tawrakpa adugagidi anabagi awabagi langtaknabagi setna khainabagi mayam call sing se lakpa matam sida adum thamoi da faure madudi as taibang pan base awabana heli haise mayam sing changbiragadi comment tawbiramo mayam ngaktang wari Sanamina si haiduna thazabani ngasigi live se comment se Manesh diaries have go. Good evening Oza, may God bless you channel. Thank you so much. Thagachari mamol yamlaba comment gi damakta Shorna dom busu loina bibo isanu Shorna dom busu kan bibo isanu Vijay Lai brother number amta PBU haiduna hai aigi number se call se number se khara jamna mayamda chaithokibagi maramna ko mayamna call tawrakpanina aise loina thangat pangamde aduga mayam ishwar da haizaba prayer tawbase akogi yamna lui prayer se amaroina kanagumba ama anaba ama aduga yamna luraba doctor na ngamaroi ka hayakpa anaba singi su yauna prayer tawrakpanina yamna lai laina tawba yade aduna yamna luna aduga yamna langdabada ko mayam yamna thamoi se akogi thamoi changna prayer tawbase pami aduna ayuktagina mayam nongalamdaidagi hona call se lae aduga numidang pung 13 phawbada dum call se lakpanina adum thangatpa ngambadi thangali aduga prayer tawba ngambadi aina ishorna prayer tawhanbi asini mayam aigi number haijaramge ai WhatsApp ki number ni mayam na call ahan bada direct call tawbirakanu hana WhatsApp ta thabiro adugi matungda aina sus free eba matamda yengzaraga emu call back tawjarake ai number se haidok saramge ko WhatsApp number ni 8471929423 aduga Vijay Lai na mukasu comment tawbire brother aisu laibak thiba misakni nungsibiu haiduna hai hoi yam nungsijei oja punamakpu nungsijei kanabusu he nungsiba nungsidaba leitide ko punamakpu nungsijei ishorna aikoina ningjariba aimonda loina biriba ipase nungsibada pamba kanbibada pamba mapu oibagi maramna prayer tawbiu haina haijarakpa punamaki damakta prayer tawjabani why hena tabada mateng pangbiu haina hairakpa punamaki damakta mateng pangjabani masida Christian Hindu Muslim dharma gi khenaba leite maramdi Holy Bible na tai Jesu Christ na
माना खांखिबा चाइना से मियोइबा पुम्नमक्कीदमक्तनी अदुननी जिसु ख्रिस्टना शीरगा फुमगा हिंगलबा मतुंगदा ताइबंगपान पुनमक्ता चतुना ताइबंग मी पुनमक्ता अफबा पाउ संदु हाइसे नत्रगदी जिसु ख्रिस्टना कांगलुप अमखकी जात अमखतंगीगा अमखतंगी ओइना माना अवाबा खांगबीबा ओइरगदी ताइबंग मालेम हाइना हाइबिरमोय मैम को ईश्वरना ताइबंगपान बु असुक्की मतिक नुसिबिरे हाइना हाइबदो अदुगी महुत्ता ईश्वरना लेबाक अमखतंगी ममिंग हाइरमगनी अदुबु ताइबंगपान हाइबसिदा अखोय लोइना ताइबंगपान बगी मनुंगदा लेबगी मरमना ईश्वरना पुनमक पुनुसी खंजबगी मरमना कनो तौजबनी को ईश्वरदा हाइजबनी सोयदना हाइजगे अदोमगी अनाबा अवाबा अनाबा कोकपीबो इसनु मैम हंदक से वेदर से चेंज होइबगी मरमसिना गागर लोक से अयाम मी तौनबनी वेदर की वेदर चेंज होइबा अदुगा इंगम आई इंगम मदगी खर खर ओलांगप मतम अदुगी अइना लेरिबा मफमसिना मैम दुकान हेक सोरोक मनाकता लेबसिनाने अखोगी उफुल वाइफुल से मैम तोय तो याम याम काबनिना को लोक खर खर थुंगी मैम मैम कनागुम्बसिंग की वहाई फोंदोकनिंगबा लेरगदी इबिरो मैम ngahaktung bari sanaminasi अनाबा पुनमक फबा नाद येक्तना लेबसे ख्वाइदगी हेना मथौ ख्वाइदगी हेना पामजबदुनी मैम अखोय हाइनबदु याम चुम्मी ख्वाइदगी असेंग लन से हक्चांगनी हक्चांग फबसे ख्वाइदगी हेनबा लननी मैम हक्चांग फबदगी हेनबा लन अमा लेते हक्चांग नाद येक्तना लेबा मथंगी कमेंट से RKC baby farming hi oja ai lag e heduna hebirei hoi hoi thagachari welcome RKC baby farming hebako aduga mayam aina maru ina live thajarapse aina ngarang semje khiba madudi kainogi akoigi manipur da cancer na rabi nupi ama makok ta pomba aduga doctor na थानी की मनुंगदा याररोय हाइबा हाइरिबा इचे तो मैम अदुगी दमकता अखोइना प्रेयर तौबा ईश्वरदा हाइजरे अदुगा मंगोंदा मतिंग पांगबसे याम यांगना पांगनबो होनजरे मैम होनजरगे याम यांगना यारगदी हयिंग ngasi पांगेन खनजबनी अदो मखोइगी कांटेक्ट फाउनबा याबदो ngasi याम कन्ना कॉल तौबनी अदो मखोइगी मोबाइल द चंगदे बैटरी यावदबगी ओरंबा याय नत्रगसु एनी बुपियो एनी कनो ओरंबा याय को अदुना मैम कॉल से हेक फाउनबगा दुम पैसा थानबगी दमकता रेडी ओइजरे लुपा लिसिंग 10 खक मैम मतेंग पांगजरगे हाइरिबसिदा मतेंग पांगबिरखिबा चिलनाव इचे चलसिंग ओजासिंग इमा पाबुंगसिंग बु थागचरी से अदोमना मतेंग पांगबसे ईश्वरना पांगहनबिबनी ईश्वरना ngमहनबिबनी यंगबियो अखोइना पैसा लुपागी मतेंग पांगबा मतमदको पैसा लुपागी मतेंग पांगबा मतमदा ममिंग हाइदोकनबनी को अदुना लुपा अदुक पांगकपा अदुना लुपा अदुक पांगकपा इन हाइबदो अदो ईश्वरगी ओइबनिना ईश्वरगी मरम मतंगदो ओइबनिना मयामदो हाइदोकपगी मथौ तादे मरमदी अदोमना पांगेबदो ईश्वरदा पांगबनी अवाबा अमगी मतेंगदा अदोमना पांगबिबसे ईश्वरदा पांगबनी यीशु ख्रिस्टना हाय अइना वारिङैदा नखोइना अइगोंदा सेटना अइगोंदा लैनबा पिरमी अइना खौरांङैदा नखोइना अइगोंदा थक्नबा पी अइना लामिङैदा नखोइना अइगोंदा चानबा पी हाबदो मैम यीशु ख्रिस्ट अदुगा मागी नुंसीबसे बाउंडरी अमगी मनुंगदा लेते बाउंडरी अमगी मनुंगदा लेते असि खकना अखोइगी असिना मोइना खंजरसनु हाइबा लेते को मैम अदुबो अखोइ मी खरनदी ngamba nate punumакse अदुबो ngamiba मखै ईश्वर की नुंसीबा दो ईश्वर की थौरांग सिदी याम चावबनी मैम मीबगी थौरांग अखोइना खनबगी वांगमदा ngasi aina sumaina hawana singda ईश्वरना मतेंग पांगहनबिगनी हाइबसे मैम आई सुगन खलुदे अइना YouTube चैनल से हौजबा मतमदा मैम अहानबदा खल्ली मदुदी अहानबदा मैम अइना ईश्वर की थौगल तौजरपसे अइना फोंदोकपा हौबसे असे ईश्वर की नुंसीबसिना लोइनरकपा मतमदा थवाय सिंग ईश्वर की थवायना लोइनरकपा मतमदने अफबा वपाव हाइबसे अहानबा सिंबल से खुदम से अफबा वपाव याम फोंदोकजनिंगनी लोसलगा थंबा ngमोय अइना ईश्वर की नुंसीबना लोइनरकपा मतमदा मैम मतमदुगा स्क्रीन टच की मोबाइल सु पाइरमदे कीपैड की मोबाइल पाइरमे
कीपैड की मोबाइल से बाइबल की वर्स से बाइबल से हांगदोगा जॉन मैथ्यू मार्क लूक इरगा रिलेटिव्स हाँ थाब होबने इपादा वारी का फजन सानब नते इपादो को कीबगी मरमना अदुगदी खरा सावगले इपादो इपादा यामबदा मरी मता पुनमक्ता बाइबल की वहाई थाब होरे अदुगदी इथंत लेबा मतमदगा से दम चिंदगी थोले यीशु ख्रिस्तन नंगबु याम नुसी यीशु दिमे पुनमकी कनबीबा मपुनी हैबसे अदगी फेसबुक ता याम कन्ना वपाव से हायरमी मैम कनागुंबा अमना यूट्यूब तसु नंग चैनल सेमुने ना हायरकपदगी यूट्यूब तो चैनल सेमगा इन मु ईश्वरगी वहाई से फोंदोकपा हुजखिबनी यूट्यूब ता मैम ईश्वरगी वहाई फोंदोकसबा हरकपा मतमसिदा कोई ट्राइपॉड है मोबाइल थमनबगी स्टैंड से लेरमदे अहानबददी खलमी स्टैंड अमा हाना लौगे अदुगदी कई माइक है को मजगा मख फजना मखोन तानबगीदो माइक अमा लौरगे काई खलमी दो पैसा लुपा लेतबा मता अदुबु हाइरिबदुने इंपोर्टेंट नते अइना अहानब सेंबा होकिबसे मैम अइगी अखोगी मोन ngakसल मोन मोबाइल से ngakसल सेंबने मैम अदुबु अइना ngangjariबसिदी ईश्वरगी ओइबगी मरमना ईश्वरना मागी थबकता पिघहंदे मैम अदुम चाउथोहनबिरे ईश्वरगी थोजानदगी सब्सक्राइबर कयासु हेंगतपिरे को अदुगदी इपागी मिरेकल मैम ईश्वरगी थौगलसे यंगबियु अखोइना अफबा पाव फोंदोकपसे यीशु ख्रिस्तना लेरिङै मतमदा मागी पुंसिगी वारिसि यंगबियु को यीशु ख्रिस्तना अफबा सरगलेबाकी वाहिसु ताकथुई अनाबसु फहले मतेंगसु पा मैम यंगबियु से अहुमसे इंक्लूड ओइबा यीशु ख्रिस्तना हाइबदी अफबा पाव खक्तंग फोंदोकपा ईश्वरगी थवाइन लोइना बिरकपा मागी अफबा पाव फोंदोइबा हाइबा मिसक्तुना मांगमाना अनाबा फहनबा हाइबदी माना ईश्वरदा हाइजबा मतमदा ईश्वरना सोइदना ताबिगनेबा मरमदी अफबा पाव फोंदोकहलिदो ईश्वरनाने अदुगा महाकना अना अवाना सिंगना मतेंग पांगजबगी अवाना सिंगीदमक्ता प्रेयर तौबदो ईश्वरना ताबिरिदो मतेंग पांगबगी पांगलसु पिरकनी मैम अदुगगी से सुमाइना ओहनबिबनी मैम यीशु ख्रिस्तगी चैनल अमा हांगजरगा अदुसु मैतै सिंगी मरक्ता सुमाइना सब्सक्राइबर ओइरकनी चाउरकनी हाइबसे थाजरुदबनी सुमाइनासु खलमदे मैम को अदुबु इपाना सिजिनबिबनी अइना बाइबल तमगा कोर्स तमगा परीक्षा थारगा हाइब नते अदुबु ईश्वरगी थवाइना लोइनाबिरकपा मतमदा अखोइदा अचुम्बा पुनमक्ता लमजिंगबिगनी अमसुंग महाकना थोकदबदु उहनगनी हाइबा इपागी नुंसीबदुना फोंदोकसरिबनी मैम याम नुंसी अइसे अहानबददी मैम सुमाइना ईश्वरगी मतंगदा क्रिश्चियन की मतंगदा मैम क्रिश्चियन हाइबसे मतम अमदा यामना हंतना खलमबनी को क्रिश्चियन हाइबसे खंगदबगी मरमना अदुबु क्रिश्चियन हाइबसे जीसुना हाइबा ममिंगसु ओइरमदे को बाइबलना क्रिश्चियन धर्म हाइबा संदु नत्र क्रिश्चियन धर्म हाइबगी वर्ड याउदे मैम सिदी मियबना मी अतैना कल खमंदना थोनखिबा ममिंग ओइरमी को क्रिश्चियन से मैम नत्र अदुबु यामना लाना खलमी अदुबु अचुम्बा खंगकपा मतमददी पाइदगी नुंसीबा ओइरमी नारे कन्ब्यूने है हाइबदा पैसा am चंगदबा अदुम पिउ हाइना हाइदबा अदुम कइना तौ हाइदबा थाजबगी मरमना थाता थाजौ सर्ग कानी हाइबसिनी मैम यंगबियो थाता थाजरदी सर्ग जकनी हाइबा हाइरिबा ईश्वरगी नुंसीबसिनेबा अइंगोंदा कौता कौजौ पिबीगे हाइबसिनी मैम अइंगोंदा यंगजौ अइंगोंदा उबा फंगजगनी थोंग थिनजौ हांदोकपिगे हाइबा मैम ईश्वरना यंगबियो अदो मियबा अखोइना सोनबगी मरमना अमसुंग अमंबगी पांगलना अखोइदा यीशु ख्रिस्त कनानो हाइना खंगंद्र फावबदा ईश्वरना असुकी मतिक नुंसी मंगद थोकपिरे मंगलांदा उहनबिरे मिय क्या क्या ना हाइरे मदुदी ओजा अइगी मंगदने अइसे फिंगौ सेटपा अमना मखुत तिंगथोगा मथकलोमदगी अइंगोंदा मखुत तिंगथोगा इचानुपी हाइरमी अइंगोंदा इचानुपा हाइना हाइरमी नंगीदमक्ता अइ लई हाइना हाइरमी अइंगोंदा थाजौ हाइना हाइरमी हाइ अखोइना खंगद्र फावबदा कौथोकपी यंगबियुसे ईश्वरगी नुंसीबसे असुकी मतिक नुंसीबा मैम मपुनी मा थाजब मतमददिनेको धर्म से यीशु ख्रिस्त थाजबसे धर्म नत्तेबा मैम धर्म है धर्म की तोान बाउंडरी ले नत्र धर्म की तो धर्म अमगसु पाउताक से मानदबनी करीगुम सा लाई खली अतोप सादो चाव है चारी यीशु ख्रिस्तदी चानु चाव चानु की अर्थ
ꯈꯟꯅꯍꯟꯕꯒꯤ ꯁꯥꯎꯅꯍꯟꯕꯒꯤꯁꯤ ꯂꯩꯇꯦ ꯃꯌꯥꯝ ꯁꯥ ꯆꯥꯕꯒꯤ ꯃꯇꯥꯡꯁꯦ ꯁꯥ ꯅꯪꯅ ꯆꯥꯅꯤꯡꯉꯗꯤ ꯆꯥꯎ ꯆꯥꯅꯤꯡꯗ꯭ꯔꯗꯤ ꯆꯥꯅꯨ ꯆꯥꯗ ꯌꯥꯗꯦ ꯍꯥꯏ ꯂꯩꯇꯦꯕ ꯆꯥꯗ ꯌꯥꯗꯦ ꯍꯥꯏ ꯂꯩꯇꯦ ꯃꯌꯥꯝ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯑꯃ ꯁꯥ ꯆꯥꯕꯒꯤ ꯃꯇꯥꯡꯗ ngasi aina karigumba jense chicken se natraga pork se ok hairage ko pork se yam pame ain khalle to aina aigi thangnariba yumlo nariba singnadi pork se chadeba ko to aina pork se thongalakpa matamda pork ki manam se makhoina namaga makhoida hainadaba nungaitaba oiba taragadine makhoidu yengaga aigi chaningbadu chanu haiba sacrifice se Christianity ki artha se sacrifice ni kathokpa ni mem kathokpa Yesu Krista Christian dharma Christian gi Christian haina makhoina haikibado Yesu Krista akhigi haurakpham oiba Yesu Krista se sacrifice ni magi punsi se kathokpa ni magi punsi se masagi khankide Yesu Krista na miyoiba ategi damakta khalle fi ani thongna ahanba fi setke khankide ishorgi machanupa na magi nungsiba se asuki matik mana nungsiba aduna Christianity habise aigi khopchingadaba nataba pithokada oigadabani Yesu Krista ki sebok singna laijaba lan thum puna maglo yonthoga lairabada pi me se ishorna sargada lan pesin mani na hai amasung ishorgi mingda ina tawjariba thogal sida mayamna aigi chilnawi che chel khara lei aina maming di haidok sade ishorna di khangi mekoina mateng aina ithontana di ngamdaba aigi oja rojes khatana di ngamde mayam kamai ngamdoino mayam mekoina mateng asi phawda mateng pangjare se lupa lakh tara gi mathakta di oiramba yare yum sarakpa lising tara pangakpa mayam dukan sabirakpa aduga gi di blanket da mayam blanket humbu manga mug yen mani lising amga chani yankhai taba blanket yen gre kajit gi mayam nate ko sumaina mayam tawbasina kamai ngambano se ishorna ngaman bibani adubu yam nungsiba chilnawi che chel khara leiri ishorgi mni bu hairaga di mekhoida awaba na ba thidaba makhai makoina nungairagadi faba masi yam nungsibani nungsibani aduga aina tawjariba thogal sina kanagumba church amagi under da natte mayam aina tawbase Jesu Krista gi under da Jesu Krista na tawhanbi ba thogal ne maramdi karigumba church amagi thogon oramba taragadi boundary khak yengakani ba akhoi karamba denomination natraga su karamba church haibako aduna atopa church ki mi oiragadi akhoi church natte akhoi denomination manade haibagumba aingonda kaya tabasu fangki aduga ishorna aingonda sijina biribase boundary gi wangmada tawhanbi haibadi miyoiba pomnamakbu nungsiba ishorgi nungsiba agape haibase mapal naidaba nungsibase miyoiba pomnamakbu nungsiba aduga taibang panbada leiba aigi wakhandani ko denomination mayam leibase denomination amana amada lani hainaba amana amada hunaba se ai pamde karamba church magi church na yam phai magi church na fatte haibasu mayam aidi pamjade Yesu Krista gi minglenda mi ani natraga humpun mafam da Yesu Krista lei ko church da Yesu Krista lei haina church ka banate adum gi manakta su lei aigi manakta Yesu Krista lei adu aigi nungda Yesu Krista lei ipana phongtok han biri bani aduna aikhoina ngasi Yesu Krista gi nungsibase aikoi utkadabani amasung Yesu Krista di khaidokpa lakpanate madi punchinba lakpani mem ko Ishor gi nungsiba ulakadabani amasung masini oja rojes aingonda ishorna tawhanbiri base ngasi mamangda mateng pangbase mayam mateng pangjabase ai mingonda uhalamde hana mingonda uhalamde lolon pangi lolona mateng pangi adubu social media da yengba matamda Yesu Krista thaje yenadi dum haini cross dum paini mi hatok piba sikakta ureba Yesu Krista na sungai haidaba wahaidu uhanbiba mayamda uhanba tabada thuk lawba wahai asondana aigumba thajaba kayana ipagi nungsiba wahai phongdoksari Yesu Krista di kanbibu mapuni madi migi nate aikhoigi ni mana aikhoibu yam nungsi mana aikhoibu phattabadagi afaba oiheli aise pastor amada khangdabagi maramna aina lalure adubu aingonda hatorakte atopa dharmada oiramagadi yum mai tharamagani ai hatomani dal mayam laktana group mayam laktana adubu world da number 1 oiriba Christian sina dine tukthana lei karigino mekhoi tukthari se mekhoi tukthabadine mekhoi miyoiba pumnamaki damakta Jisuna si haibadu khangbagi maramnani haina khanjaiba mayam ko ishorgi nungsibase adubu Christian kawba kharana handak maruoina manipurgi imal iramdamda thokiba lan sida mekhoi na maruoina kokpiba ngamdaba fast da kokpiba ngamdaba minungsi khangdaba aduga gi Jesu Krista
ꯃꯈꯣꯏꯅ ꯅꯤꯡꯉꯤꯕ ꯈꯨꯔꯝꯃꯤꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗꯣ ꯑꯗꯨꯅ ꯃꯈꯣꯏꯅ ꯐꯨꯔꯤꯕ ꯃꯤ ꯑꯗꯨꯒꯤꯗꯃꯛꯇꯁꯨ ꯁꯤꯈꯤ ꯍꯥꯏꯕꯁꯦ ꯃꯈꯣꯏ ꯈꯪꯗꯕ ꯃꯈꯣꯏꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯃꯤꯡ ꯍꯥꯏꯔꯒ ꯃꯤꯉꯣꯟꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡ ꯍꯥꯏꯔꯒꯗꯤ ꯃꯤꯒꯤ ꯑꯁꯥ ꯍꯥꯞꯀꯗꯕꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡ ꯍꯥꯏꯔꯒꯗꯤ ꯃꯤꯉꯣꯟꯗ ꯀꯟꯕꯤꯒꯗꯕꯅꯤ ꯃꯇꯦꯡ ꯄꯥꯡꯒꯗꯕꯅꯤ ꯃꯌꯥꯝ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯃꯤꯡ ꯍꯥꯏꯔꯒ ꯃꯤ ꯍꯥꯠꯇꯣꯛꯄꯗꯤ ꯑꯗꯨ ꯖꯤꯁꯨꯒꯤ ꯑꯅꯤꯡꯕ ꯅꯠꯇꯦ ꯑꯩꯅ ꯉꯁꯤ ꯖꯤꯁꯨꯒꯤ ꯑꯅꯤꯡꯕ ꯇꯧꯗ꯭ꯔꯒꯗꯤ ꯑꯩ ꯈ꯭ꯔꯤꯁꯇꯦꯟ ꯍꯥꯏꯕꯒꯤ ꯀꯔꯤ ꯑꯔꯊ ꯂꯩꯕꯒꯦ ꯃꯌꯥꯝ ꯊꯥꯖꯕ ꯈ꯭ꯔꯤꯁꯇꯦꯟꯁꯤꯡꯁꯦ ꯍꯥꯟꯅ ꯋꯥꯌꯦꯟꯒꯗꯧꯔꯤ ꯊꯥꯖꯕꯁꯤꯡꯁꯦ ꯍꯥꯟꯅ ꯋꯥꯌꯦꯟꯒꯗꯕꯅꯤ ꯑꯩ ꯆꯔꯆ ꯃꯌꯥꯝ ꯀꯥꯔꯤꯗꯨꯗꯤ ꯑꯩꯅ ꯍꯥꯏꯔꯒ ꯌꯥꯔꯣꯏ ꯑꯩꯅ ꯋꯥ ꯃꯌꯥꯝ ꯍꯥꯏꯗꯣꯛꯈ꯭ꯔꯤꯗꯨꯗꯤ ꯍꯥꯏꯔꯒ ꯌꯥꯔꯣꯏ ꯃꯁꯤ ꯏꯁꯣꯔꯒꯤꯁꯨ ꯋꯥꯔꯤꯅꯤꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯃꯌꯥꯝꯗ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯁꯦ ꯐꯣꯡꯗꯣꯛꯇꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯁꯦ ꯊꯃꯣꯏꯗ ꯐꯣꯡꯗꯣꯔꯛꯑꯦꯕ ꯏꯁꯣꯔꯅ ꯃꯌꯥꯝ ꯄꯩꯁꯥ ꯌꯥꯝ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯅꯠꯇꯦ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯔꯕꯁꯤꯡꯒꯤ ꯃꯔꯛꯇ ꯑꯩꯁꯨ ꯑꯃꯅꯤ ꯌꯥꯝ ꯂꯥꯏꯔꯕ ꯗꯨꯀꯥꯟ ꯃꯆꯥ ꯑꯃ ꯐꯝꯃꯤ ꯃꯌꯥꯝ ꯍꯤꯡꯗꯕ ꯌꯥꯗꯦ ꯑꯩ ꯅꯨꯄꯤ ꯏꯆꯥ 3 ꯂꯩ ꯍꯤꯡꯗꯕ ꯌꯥꯗꯦ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯌꯨꯝ ꯄꯨꯟꯅ ꯆꯥꯔꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩ ꯂꯧꯁꯤꯡ ꯂꯩꯖꯔꯒꯁꯨ ꯏꯄꯥ ꯂꯩ ꯏꯃꯥ ꯂꯩ ꯏꯄꯥ ꯏꯃꯥꯅ ꯁꯦ ꯍꯥꯏꯅ ꯅꯣꯡꯃ ꯄꯤꯕꯤꯔꯛꯑꯗꯤ ꯄꯤꯔꯦ ꯄꯤꯔꯛꯇ꯭ꯔꯗꯤ ꯄꯤꯔꯛꯇ꯭ꯔꯦ ꯏꯄꯥ ꯏꯃꯥꯗ ꯑꯩꯅ ꯑꯩꯒꯤ ꯄꯤꯌꯨ ꯑꯩꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯄꯤꯌꯨ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯕꯒꯤ ꯃꯔꯝꯅ ꯊꯥꯖꯔꯛꯄ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯅꯤꯡꯕ ꯃꯤꯁꯦ ꯑꯇꯩꯗꯒꯤ ꯃꯥ ꯈꯔ ꯇꯣꯉꯥꯜꯂꯛꯀꯅꯤꯕ ꯃꯌꯥꯝ ꯑꯁꯤꯒꯤ ꯇꯣꯉꯥꯟꯕꯁꯦ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯑꯆꯨꯝꯕꯗꯣ ꯎꯔꯛꯇꯕ ꯃꯇꯝꯗꯅꯦ ꯏꯄꯥꯅ ꯐꯣꯡꯗꯣꯛꯑꯦꯕ ꯑꯩ ꯀꯅꯥꯅꯣ ꯑꯩꯅ ꯄꯥꯝꯕ ꯀꯔꯤꯅꯣ ꯇꯥꯛꯊꯣꯛꯑꯣ ꯍꯥꯏꯁꯦ ꯑꯁꯤꯇ ꯍꯥꯏꯔꯛꯄ ꯃꯇꯝꯗꯅꯦ ꯃꯌꯥꯝ ꯏꯄꯥ ꯏꯁꯣꯔꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯍꯟꯕꯤꯔꯛꯄꯁꯦ ꯊꯥꯎꯃꯩ ꯊꯥꯜꯂꯒ ꯊꯨꯃꯣꯛꯅ ꯀꯨꯞꯁꯤꯟꯗꯦ ꯑꯗꯨꯒ ꯀꯥꯡꯈꯗꯁꯨ ꯊꯝꯗꯦ ꯆꯤꯡꯗ ꯂꯩꯕ ꯁꯍꯔ ꯂꯣꯠꯄ ꯌꯥꯗꯦ ꯍꯥꯏꯕ ꯏꯄꯥꯒꯤ ꯋꯥꯍꯩꯁꯦ ꯊꯃꯣꯏꯗ ꯂꯥꯛꯑꯦꯕ ꯑꯩꯅ ꯁꯨꯃꯥꯏꯅ ꯃꯤꯉꯣꯟꯗ ꯃꯇꯦꯡ ꯄꯥꯡꯉꯒ ꯑꯩ ꯐꯅꯤ ꯍꯥꯏꯕꯒꯤ ꯅꯠꯇꯕ ꯏꯁꯣꯔꯅ ꯑꯩꯕꯨ ꯀꯟꯕꯤꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯄꯥꯞꯇ ꯂꯩꯔꯤꯉꯩꯃꯛꯇꯗ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯁꯤꯕꯤꯕꯒꯤ ꯃꯔꯝꯅ ꯍꯤꯡꯒꯠꯄꯒꯤ ꯃꯔꯝꯅ ꯃꯥꯕꯨ ꯊꯥꯖꯔꯕꯁꯤꯡꯁꯦ ꯋꯥꯌꯦꯟꯕꯗ ꯌꯥꯎꯔꯔꯣꯏ ꯍꯥꯏꯌꯦꯕ ꯃꯌꯥꯝ ꯀꯟꯕꯤꯔꯕꯒꯤ ꯃꯇꯨꯡꯗ ꯑꯩꯕꯨ ꯏꯁꯣꯔꯅ ꯀꯟꯕꯤꯔꯒ ꯑꯩꯒꯤ ꯏꯄꯥꯗꯣ ꯃꯌꯥꯝꯅ ꯊꯤꯅ ꯉꯥꯡꯕꯤꯕ ꯑꯩꯒꯤ ꯏꯄꯥꯗꯣ ꯈ꯭ꯔꯤꯁꯇꯦꯟ ꯀꯧꯕ ꯈꯔꯅ ꯂꯥꯟꯅ ꯇꯥꯛꯊꯣꯛꯄ ꯂꯥꯟꯅ ꯈꯪꯍꯟꯕ ꯃꯇꯝꯗ ꯑꯩꯒꯤ ꯏꯄꯥꯗꯤ ꯑꯗꯨꯒꯨꯝꯕ ꯏꯄꯥ ꯅꯠꯇꯦ ꯍꯥꯏꯕꯗꯣ ꯏꯄꯥꯒꯤ ꯃꯆꯥ ꯑꯃ ꯑꯣꯏꯕꯒꯤ ꯊꯧꯒꯜꯗꯣ ꯑꯩꯅ ꯇꯧꯖꯕꯅꯦꯕ ꯃꯇꯦꯡ ꯄꯥꯡꯕꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯀꯔꯤ ꯂꯩꯕꯒꯦ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯤꯒꯤ ꯂꯥꯏꯅꯤ ꯃꯤꯒꯤ ꯂꯥꯏꯅꯤ ꯃꯤꯒꯤ ꯙꯔꯃꯅꯤ ꯍꯥꯏꯕꯗꯣ ꯃꯤꯒꯤ ꯅꯠꯇꯦ ꯑꯩꯒꯤꯅꯤ ꯍꯥꯏꯕꯁꯦ ꯃꯌꯥꯝ ꯑꯩꯅ ꯎꯠꯆꯅꯤꯡꯕꯅꯤ ꯑꯗꯣ ꯑꯩ ꯏꯊꯟꯇꯅ ꯉꯝꯗꯦ ꯑꯣꯖꯥ ꯔꯣꯖꯦꯁ ꯈꯛꯇꯅ ꯉꯝꯗꯦ ꯑꯗꯨꯕꯨ ꯃꯁꯤꯗ ꯊꯃꯣꯏꯒꯤ ꯃꯔꯤ ꯑꯣꯏꯕ ꯏꯁꯣꯔꯅ ꯁꯣꯛꯄꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯃꯥ ꯄꯥꯕꯨꯡ ꯈꯔ ꯂꯩ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏ ꯅꯧꯅꯁꯨ ꯂꯥꯛꯄꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦꯜꯁꯤꯡ ꯂꯩ ꯌꯥꯝ ꯅꯨꯡꯁꯤ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯍꯦꯟꯅ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯈꯤꯁꯤ ꯏꯁꯣꯔ ꯊꯥꯖꯕꯒꯤ ꯃꯔꯝꯅ ꯋꯥꯉꯥꯡ ꯁꯉꯥꯡꯗ ꯋꯥꯍꯩ ꯋꯥꯇꯥꯗ ꯋꯥꯈꯜꯗ ꯃꯌꯥꯝ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯨꯕꯁꯦ ꯋꯥꯈꯜꯁꯦ ꯌꯥꯝ ꯂꯨꯕꯅꯤ ꯃꯌꯥꯝ ꯑꯩꯅ ꯍꯥꯟꯅ ꯏꯁꯣꯔ ꯈꯪꯗ꯭ꯔꯤꯉꯩ ꯃꯇꯝꯗꯀꯣ ꯑꯩꯁꯦ ꯚꯤꯗꯤꯑꯣ ꯑꯦꯜꯕꯝꯒꯤ ꯍꯦꯔꯣ ꯑꯁꯥꯝꯒꯤ ꯃꯅꯨꯡꯗ ꯐꯥꯔꯁ ꯑꯍꯥꯟꯕ ꯁꯤꯕ ꯆꯤꯡꯗ ꯍꯥꯏꯅꯁꯨ ꯂꯩꯕꯅꯤ ꯂꯥꯏꯒꯤ ꯑꯦꯜꯕꯝ ꯀꯨꯝꯃꯝꯕꯅꯤ ꯑꯩꯁꯦ ꯑꯣꯜ ꯑꯁꯥꯝ ꯗꯥꯟꯁ ꯀꯝꯄꯤꯇꯤꯁꯟꯗ ꯐꯥꯔꯁ ꯄ꯭ꯔꯥꯏꯖ ꯐꯪꯕ ꯃꯌꯥꯝ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯦꯜꯕꯝ ꯀꯨꯝꯈꯤꯕꯒꯤ ꯗꯥꯏꯔꯦꯛꯇꯔꯗꯣ ꯃꯅꯤꯄꯨꯔꯒꯤꯅꯤ ꯁꯗꯥꯅꯟꯗ ꯃꯅꯤꯄꯨꯔꯒꯤ ꯐꯤꯜꯝ ꯑꯦꯛꯇꯔꯗꯣ ꯁꯗꯥꯅꯟꯗꯒꯤ ꯃꯈꯣꯏꯒꯤ ꯐꯤꯜꯝꯒꯤ ꯀꯥꯞꯄꯒꯤ ꯔꯣꯜꯁꯨ ꯌꯥꯎꯔꯛꯏ ꯃꯈꯣꯏꯅꯀꯣ ꯃꯥꯒꯤ ꯃꯃꯤꯡꯁꯦ ꯃꯅꯤ ꯆꯥꯎꯕ ꯍꯥꯏꯕ꯭ꯔꯥ ꯃꯅꯤ ꯈꯣꯝꯕ ꯍꯥꯏꯕ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯀꯥꯎꯈ꯭ꯔꯦ ꯃꯌꯥꯝ ꯌꯥꯝꯅ ꯍꯥꯟꯅꯒꯤ ꯃꯇꯝꯒꯤꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯔꯝꯃꯤ ꯉꯥꯎꯁꯟꯅꯔꯒ ꯂꯩꯔꯝꯃꯤ ꯑꯗꯣ ꯏꯁꯣꯔ ꯊꯥꯖꯔꯕ ꯃꯇꯨꯡꯗ ꯃꯌꯥꯝ ꯋꯥꯔꯤ ꯑꯃꯈꯛ ꯍꯥꯏꯖꯔꯛꯀꯦꯕꯀꯣ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯂꯧꯁꯤꯟꯖꯔꯕ ꯃꯇꯨꯡꯗꯗꯤ ꯅꯨꯡꯁꯤꯕꯁꯦ ꯅꯣꯡꯃꯒꯤ ꯏꯁꯣꯔꯅ ꯊꯕꯛ ꯁꯨꯕꯤꯕꯅꯤꯅ ꯑꯩꯅ ꯍꯥꯟꯅ ꯉꯥꯡꯉꯝꯕ ꯑꯀꯥꯝꯄꯦꯠ ꯐꯥꯎꯕꯗ ꯉꯥꯡꯕ ꯌꯥꯗꯕ ꯉꯥꯡꯅꯤꯡꯉꯛꯇꯕ ꯑꯗꯩꯗꯤ ꯃꯤꯉꯣꯟꯗ ꯃꯤꯒꯤ ꯊꯃꯣꯏ ꯍꯦꯛ ꯅꯥꯍꯟꯕ ꯃꯇꯝꯗ ꯑꯩ ꯂꯩꯕ ꯉꯝꯗꯕ ꯃꯌꯥꯝ ꯑꯩꯅ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯊꯤꯅ ꯉꯥꯡꯈ꯭ꯔꯦꯅꯦ ꯃꯥꯅ ꯑꯩꯅ ꯊꯤ ꯉꯥꯡꯂꯨꯔꯒ ꯑꯩꯁꯦ ꯂꯩꯕ ꯉꯝꯃꯛꯑꯣꯏꯕ ꯃꯥ ꯑꯩꯅ ꯉꯥꯡꯈ꯭ꯔꯦꯅꯦ ꯍꯥꯏꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯊꯤꯅ ꯉꯥꯡꯕꯤꯔꯝꯃꯒꯗꯤ ꯑꯩ ꯑꯃꯨꯛ ꯋꯥꯈꯜꯁꯦ ꯑꯁ ꯐꯔꯦꯗ ꯃꯥꯅ ꯉꯥꯡꯕꯤꯔꯝꯃꯤꯗꯣ ꯃꯤꯅꯤꯅ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯏꯁꯨ ꯑꯁ ꯐꯔꯦ ꯃꯥꯅ ꯉꯝꯕ ꯆꯠꯈ꯭ꯔꯤꯗꯣ ꯐꯔꯦ ꯍꯥꯏꯅ ꯈꯜꯂꯦꯕ ꯃꯌꯥꯝꯀꯣ ꯑꯗꯣ ꯅꯨꯄꯥꯗꯣ ꯊꯕꯛ ꯇꯧꯕꯅꯤ CRPꯅꯤ ꯅꯨꯄꯥꯗꯣ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯅꯤ ꯔꯥꯖꯦꯁ ꯀꯧꯏꯀꯣ ꯃꯥꯁꯦ ꯅꯣꯡꯃ ꯅꯨꯡꯗꯥꯡꯗ ꯂꯥꯛꯑꯦ ꯃꯌꯥꯝ ꯅꯨꯡꯗꯥꯡꯗ ꯑꯩꯒꯤ ꯗꯨꯀꯥꯟꯁꯤꯗ ꯂꯥꯛꯑꯦ ꯂꯥꯛꯑꯒ ꯄꯩꯁꯥ ꯁꯨꯝ ꯌꯥꯝ ꯄꯨꯂꯛꯑꯦ ꯃꯌꯥꯝ ꯅꯨꯄꯥꯁꯦ ꯃꯥ ꯅꯨꯄꯤ ꯊꯤꯔꯕ ꯅꯨꯄꯥꯅꯤꯀꯣ ꯅꯨꯄꯥꯁꯦ ꯅꯨꯄꯤ ꯊꯤꯔꯕ ꯑꯉꯥꯡꯁꯨ ꯂꯩꯔꯕ ꯅꯨꯄꯥꯅꯤ ꯃꯌꯥꯝ ꯅꯨꯄꯥꯁꯦ ꯂꯥꯛꯑꯒ ꯑꯩ ꯗꯨꯀꯥꯟꯁꯤꯗ ꯃꯌꯥꯝ ꯑꯩꯗꯤ ꯆꯤꯀꯟꯒꯨꯝꯕ ꯑꯩꯈꯣꯏ ꯄꯣꯔꯛꯀꯨꯝꯕꯁꯦ ꯑꯗꯨꯝ ꯌꯣꯜꯂꯤ ꯑꯗꯨꯒ ꯆꯤꯀꯟ ꯂꯩꯕ꯭ꯔꯥ ꯆꯤꯀꯟ ꯄ꯭ꯂꯦꯠ ꯑꯃ ꯄꯤꯌꯨ ꯍꯥꯏꯅ ꯑꯩꯅ ꯄ꯭ꯂꯦꯠ ꯑꯃ ꯄꯤꯔꯒ
हिदाक पाइसे अꯩꯅ अꯁ ꯑꯩꯗꯤ ꯄꯥꯏꯗ꯭ꯔꯦꯗ ꯀꯨꯏꯔꯦ ꯍꯤꯗꯥꯛ पाइदब ꯑꯁ ꯇꯧꯅꯨꯗ ꯈꯔꯇꯪ ꯄꯥꯏꯁꯤꯅ ꯅꯨꯡꯉꯥꯏꯇꯦꯗ ꯅꯪꯕꯨ ꯏꯃꯥꯟꯅꯕꯅꯤ ꯀꯩꯅꯣ ꯀꯥꯏꯅ ꯇꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯩꯅ ꯑꯁ ꯀꯨꯏꯔꯦ ꯑꯩ ꯄꯥꯏꯗꯕ ꯍꯥꯏꯔꯒ ꯃꯥꯅ ꯀꯔꯤ ꯍꯥꯏꯔꯛꯀꯦꯕꯨ ꯅꯨꯄꯤ ꯑꯃꯒꯤ ꯃꯌꯨꯝ ꯆꯠꯂꯨꯁꯤ ꯃꯌꯥꯝ ꯅꯨꯄꯤꯁꯤꯅ ꯑꯃꯨꯛ ꯍꯜꯂꯛꯑꯒ ꯃꯌꯨꯝ ꯄꯥꯜꯂꯨꯔꯒ ꯍꯜꯂꯛꯑꯒ ꯌꯨꯝꯗ ꯂꯩꯕ ꯑꯗꯨꯒ ꯆꯠꯂꯨꯁꯤ ꯑꯁꯦ ꯇꯥꯕ ꯃꯇꯝꯗ ꯑꯩꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯕ ꯑꯃꯗꯤ ꯐꯥꯎꯔꯦꯕ ꯅꯪ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯈꯜꯂꯤꯁꯦ ꯍꯥꯏꯅꯀꯣ ꯃꯌꯥꯝ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯟꯅꯒꯤ ꯋꯥꯈꯟꯗ ꯇꯧꯔꯒ ꯃꯇꯨꯁꯨ ꯊꯤꯔꯕꯅꯤ ꯃꯆꯥꯁꯨ ꯂꯩꯔꯕꯅꯤ ꯃꯥ ꯊꯕꯛꯁꯨ ꯇꯧꯏ ꯄꯩꯁꯥ ꯁꯨꯝ ꯌꯥꯝ ꯄꯨꯊꯣꯔꯛꯑꯦ ꯃꯈꯥꯎꯗꯒꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯩꯅ ꯌꯥꯗꯕꯁꯤꯗ ꯃꯥꯅ ꯄꯩꯁꯥꯁꯦ ꯎꯠꯂꯒ ꯌꯥꯔꯛꯀꯗ꯭ꯔꯥ ꯀꯥꯏꯅꯀꯣ ꯄꯩꯁꯥꯗ ꯌꯥꯝ ꯆꯣꯞꯄꯒꯤ ꯃꯑꯣꯡꯗ ꯃꯌꯥꯝ ꯄꯩꯁꯥꯒꯤ ꯃꯇꯥꯡꯁꯤꯗꯤ ꯐꯖꯅ ꯈꯪꯕꯀꯣ ꯏꯁꯣꯔꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯁꯣꯔꯒꯤ ꯃꯆꯥꯁꯤꯡꯁꯦ ꯃꯌꯥꯝ ꯄꯩꯁꯥꯗ ꯌꯥꯝ ꯑꯦꯂꯥꯔꯠ ꯑꯣꯏꯕꯤꯌꯨꯀꯣ ꯄꯩꯁꯥꯗ ꯌꯥꯝ ꯆꯦꯛꯁꯤꯟꯕꯤꯌꯨ ꯄꯩꯁꯥꯁꯤꯅ ꯏꯁꯣꯔꯗꯒꯤ ꯅꯥꯊꯩꯍꯟꯕ ꯉꯝꯕꯅꯤ ꯏꯄꯥꯒꯤ ꯊꯧꯒꯜꯗ ꯄꯩꯁꯥ ꯂꯧꯕ ꯌꯥꯗꯦ ꯌꯥꯝꯀꯣ ꯄꯩꯁꯥ ꯂꯧꯕ ꯄꯩꯁꯥ ꯄꯤꯕ ꯌꯥꯗꯦ ꯑꯗꯨꯕꯨ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯗꯗꯤ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯏ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯅ ꯄꯩꯁꯥꯒꯁꯦ ꯎꯠꯊꯣꯛꯑꯒ ꯑꯩꯒꯨꯝꯅ ꯄꯩꯁꯥ ꯌꯥꯎꯏꯅꯦ ꯂꯥꯛꯑꯣ ꯆꯠꯁꯤꯅꯦ ꯍꯥꯏꯅ ꯍꯥꯏꯕꯅꯦꯕ ꯑꯗꯨꯒ ꯑꯩꯅ ꯏꯁꯣꯔꯒꯤ ꯃꯇꯥꯡꯁꯦ ꯍꯥꯏꯕ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯇꯥꯡ ꯏꯁꯣꯔꯅ ꯑꯗꯨꯒꯨꯝꯕꯒꯤ ꯊꯕꯛꯇꯣ ꯇꯧꯍꯟꯗ꯭ꯔꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗꯣ ꯈꯪꯍꯜꯂꯦ ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯃꯌꯥꯝ ꯂꯩꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯎꯅꯕ ꯆꯠꯁꯤꯌꯦꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕ ꯌꯥꯝ ꯂꯥꯞꯅꯁꯨ ꯂꯥꯛꯄꯅꯤꯀꯣ ꯌꯥꯝ ꯂꯥꯞꯅ ꯂꯥꯛꯄꯅꯤ ꯃꯥꯁꯦ ꯅꯨꯡꯗꯥꯡꯗ ꯂꯥꯛꯑꯒ ꯑꯩꯒꯤꯁꯤꯒ ꯐꯝꯃꯒ ꯍꯤꯗꯥꯛ ꯄꯥꯏꯁꯦꯅ ꯍꯥꯏ ꯄꯥꯏꯗꯦ ꯑꯩꯒꯤꯁꯤꯒꯁꯨ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯕꯅꯤ ꯄꯥꯏꯕꯤꯒꯅꯨ ꯑꯩꯁꯤꯒꯗꯤ ꯍꯤꯗꯥꯛ पाइदे थमसु थमदे जू नुंग थंबा यादे थकसु थहंदे नंग लौरगा पुसको आथौसो थकपदी खाम नतेको मैं अदु दुमाई तौरे अदुगा मा थके थाने मपाना थौ वाई थगा मान नंगसे हानगा मानद्रे तो अइना होय हानगा मानद्रे ईश्वरना मानहनबिद्रे अइना हायबा मा सावे नंग ईश्वर हायदो खंगब्रो नंग खंगब्रो नंग अखोइगिसु ईश्वर लई काइन तौखले मैं मासे मखोइगी माना नुपी उनबा मतु थिरबा माना नुपी उनबा चसी यादे यू थकपा यादे यू थक्सी यादे नेगोंद साउगलैनेबा नंगसे हानगा मानद्रे नंगसे मोंग मितौ तौरे अइना अदु ताबदुगदि आई याम हराउजबदुनेबा मैम अइना हानगा मानबसे आई पामद्रबने हानगा मानबसे आई पामद्रबनेबा मैम को असे मथंदा ईश्वरना तौबिरक्पा थौगलनी मैम को नुंगसिबियु अफबा हाइबसे अखोइदगी हाना हौसी अइंगोंदगी हाना हौसी मैम अफबा अइंगोंदगी हौसी असी इरमद मणिपुर सिदा नुंगसिग्रबा नुंगसिजै मैम तसेंगना हाइरगदि आई मणिपुर से अमा फामुक फावबदि लाक्सद्री याम नुंगसिबा मणिपुर हाइसे अखोइ इयामबसिंगना हाइ मदुदि मणिपुरदगी अखोइ सिदा चेंग पुरक्पा मतमदको चेंग पुरैये अदु चेंग याम हाउये चेंग सु ngasa ngasa ngange angang chेंग से मैम अखोइ सिदा सिलचर एरिया आसाम से फंगदे हानदि फंगमे हुजिकदि फंगदे बको मैम अखोइ सु लबुकता लौबदो चेंग सिंगसे मोरो ngौबा पिक ngasa ngang ci फंगदे याम हाउये दोइदि अखोइ यामबा मना हाइ मदुदि मणिपुर से सना लेबा खाइबदो अचुम्बनी चारो चारो पुनम हाउबा लेबदि याम नुंगाइबा यामनसु फजबा लमदमनी हैना हाइबा अदुना मैम याम अदुनसु याम चटनिंगी अदुगा अइना अंगांग ओइरिङैदा क्लास 8 9 तमिङै मतमदा यामना मणिपुर से चटके याम खंजरमे अदुगा खल्लिङै मतमदु यामना मणिपुर से मतमदुसु यामना इरांग कन्बने कन्बा अदुगागिदि अदुना चेक तौई अदुना तौई ngaले नोंमै कापनै काइन ताबदो सिददि मैम नोंमै हैबदो उसु उद्रि ngasi फावदा आई अदु नोंमै कापनबा खोटनबा लाउनबा फुनबा से तौदे सिगा मुस्लिम लई अदुइदी मैती पांगनसु लई जात पुनमक लोई सुरबनी अदु सिगदि अदि खनबा खोनबा लेतबको माना मागी अखोइना अखोइगी मथौ तारसु अमना अमदा चंगदु तौर लेबनिना अदुगुमदो लेते अदुइदी यामना अखोइ पपानसु एस जेंगोय नंग मणिपुर चखिनु खोखुन लेदना इरांग कल्ली खोली चेक तौई खितंबु दाउ तौरदि कापथोई काइना मतम अमगी आसपा थंबगी मतांगी कनि अदु ताबदगी दुम कीना दुम चटखिदबा अदो हुजिफाउ चत्री हाइदबताई अहानबददी मणिपुरदगी कनाम खंगनबा लेरमदे मैम अदुबु ईश्वरगी थौजालदगी मसिदि इचिलिनाउ इचे चलिमा पाबुंग सिंग मैम अमा खंगना हनबिरे याम नुंसी मैम इरमद मणिपुरना याइफरे मणिपुर इमाना याइफबत ओइसनु याम नुंसीबनी ईश्वरदा तत्तना हाइजबनी मैम कनागुंबा सिंगनदी मसे जिसुगी वा हाइरे मणिपुर नुंसीदबरा हाइना खनबिरमबसु याइ कमेंटदसु लाखी अमा कमेंट अमा नि लाखी अदुबु यीशु ख्रिस्ट हाइरिबा मपुसे खंजरखिबसे इचम चमना खंगकप नतबा क्रिश्चियन से यादबगी मरम पास्टर अमद फुरम बाइसे तराइब नते अदुसु अहिंगदा संगगा योंगावरगा अदुबु मैम नुंसीबा हाइबसे दुगई खंगखि नुंसीबा करिनो हाइबसे हजिकी मतम सिददी खितंग वाहै अमा सोइबदा मैम को फूदगी
फुबीरबा हाटपीरबा हाटपीदगी तौबीरबा मतमने धर्म धर्म हाइसे नुंसीबसिनी धर्म हाइसे मैम नुंसीबसे इसे ईश्वरनी नुंसीबसे ईश्वरनी मैम हातोकपना ईश्वर होइबा यागद्रको हातोकपा हाइबदुदि लाय कनबीबा हाइबसि याम लुबने मैम पोकपदी याम लुई हातोकपदी याम लाय मैम थागचरी मैम कमेंट खतंग पाथोकसरके सोइबम रोमिला हेलो हाइदुना हाइबिरे थागचरी सोइबम रोमिला पाकपिचा थांजम हाइकाप हाइकाप तेनकाप तौरिबा मी सिंगी मतंग दा हाइबिउ ओजा हाइदुना हाइबिरे हाइकाप जेकाप तौबा हाइबसे अखोइगी तसेंगना मसे लेइतबदि नते हाइकाप जेकाप हाइबसे बाइबल से पाजबा मतंदसु हाइकाप जेकाप की वाहै यावे हाइकाप जेकाप हाइबसे लei अदुबो हाइरिबा हाइकाप जेकाप तौरेइबा माना ममिंग सिजिनरगा तौहलेइबदो अदु अफबा नते मदो अदु अफबदगी नते अदुम खंगबिरो अदु फत्तबदगिनी फत्तबा हाइबसिसु मयाम ईश्वरसु उबा फंगदे भूत प्रेत हाइबसिसु शैतान हाइबसिसु उबा फंगदबनी मासी पांगल यावरिबने अदुबो हाइरिबा पांगल दो सुकी मति कनबा मरमदी मियबदे पोदी शिबा हाइसे अहनबा ईश्वरना अहनबा सेंबिरकपा मीसे शीनबगी नतेबा अदुबो हाइरिबा शैतानदुना हाइरिबा अमंबगी पांगलदुना ईश्वरना तौनु हाइबा थबक तौहनखिबदगी चानु हाइबा चाहनखिबदगी माना पाप चंखरे पापदगी शिबा लाखरेबा हाइरिबा फत्तबदुना तौहनबनेबा हाइरिबा फत्तबदुगी पांगलनी हाइकाप जेकाप हाइरिसे अदुना हाइरिबा हाइकाप जेकाप हाइरिबा हाइरिसे असे कनागा मायोकनबा ngamgani मैम हाइरिबा हाइकाप जेकाप से मायोकनखिबा मलेबा जीसु ख्रिस्ट हाइसिनी नाजरत की जीसु ख्रिस्त कालबारी की क्रॉस ता मागना पांग तिंगबसे मैम असिदने नागदबा वागदबा सीगदबा पुनमक यावनने माना लोइखरे अदुगा हाइरिबा शैतान की थबकसे असिनीबा माना खोंखादा थमगा हौजिक लोइरे हैन हाइरिसे इट इज फिनिश्ड हैन लाउरेबा हौजिक लोइरे हाइसे कैनो ऐ सीरनी लोइरे हैबा नते हौजिक लोइरे हाइसे मियोय माना लाक्पिबदि मियोय कनबिनबगी दमक्तनिदना मियोयबना नागदबा वागदबा थवाइगा हक्चंगा खाइनरगा नोरोकता खमनुंग लेबाकता तागदबा अवा मशान लांगदबा शैतान ओटकदबा फत्तबगी पांगल लाकदबा हाइकाप जेकाप की पांगल लाकदबा पुनमकसे लोइरे हैन हाइबने मैम अदुना मिंगलेन पुनमकी मथक्ता लेबा मिंगलेनी अदुना अदोमना जीसु ख्रिस्त करिगुम थाजब ओइबा तारगदि अदोमदा हाइकाप जेकाप तौरेइबा मी ओइबा तारगदि माना खंजदबगिनी मागिदमक्ता हाइजबिउ अदोमदा हाइकाप जेकापना पालोय अदोमगी नुंगदा अहिंगबा ईश्वरना लei अहिंगबा हाइबसिगी अर्थ करिगिनो जीसु ख्रिस्त मासी सी दे हाइना हाइबसु खरा लei अदुबो हाइगदबनी को हाइगदबनी मरमदी अफबसे अफब हाइबा अफबसे ख्वाइदगी पामदबसे कनानानो खंगब्रा फत्तबना अफब पामदे अफब हाइबसे ईश्वरनी फत्तबा हाइबदो फत्तबनी शैताननीबा अदो यीशु ख्रिस्तना सीरगा हिंगतखिबा यीशु ख्रिस्तसे सीदे हाइना माना हायनबसु ngमेबा अदुनी तौरिसे मैम अदुनी हाइबा मिसु लेबा अदुबु यीशु ख्रिस्तगी वाहै मागी नुंसीबा मागी से हिस्टोरिकल ओइबा चुमनगी ngangnaba nateba मैम को यीशु ख्रिस्त थाजबगी मरमना थाजरिबा अदोमगी नुंगदा थवाय असेंगबा हाइरिबा थवाय असेंगबसे असुकी मतिक पांगल लेबा अखोई मांगनबा तुमनबा ngamba थवाय असेंगबा ईश्वरगी थवाय होली स्पिरिट से यीशु ख्रिस्तना हाइ मदुदी यीशु ख्रिस्तदा थीना nganगबा अदुबु कोकपिगनी अदुबु थवाय असेंगबदा थीना nganगबा महकपो हुजिकी मजुगदसु लाकदबा जुगसिंगदसु कोकपिरोयना हाइ मैम मैम को अदुना थवाय असेंगबना अदोमगी नुंगदा लei यीशु ख्रिस्त थाजबा मतमदा अदु तारगदी माना नंगोंदने ना थबक तोसलकपदो नंगोंददी नतदना नंगी नुंगदा थबक थवाय लेरिबा थवाय असेंगबा सरगना फंबालोरगा मालेमदा खोंगलेटफम ओइबिरिबा ईश्वरदा थबक तोसलदी करी ओइगनी मैम सरगा हाइरिबा मफमदो ईश्वरगी फंबालनी हेवन हाइदो हाइरिबा मफमदुगा फंबाल ओइना फंबिरिबा मपुदुगा मंत्र तौरगा जादू मंत्र तौरगा तौरकपा तारगदी मा खत नतना मागी इमुंग मनुंग यावना तुमना मांगनेबा परम थवाय असेंगबदा अदोमगी नुंगदा लेरो थवाय असेंगबनी थवाय असेंगबदा थीना nganगबा फावबदा तुमना मांगबा तारगदी थवाय असेंगबदा थबक तौसलदी करी ओइगनी मरम अदुना अदोम असिगी मतंगदा लांतकनबिगनु यंगबिउ यीशु ख्रिस्त थाजबसे मैम पुलंबा चेन पुनमक तटलेबा पुलंबा
ꯃꯈꯜ ꯀꯌꯥꯒꯤ ꯑꯊꯦꯝꯕꯒꯤ ꯄꯥꯡꯒꯜ ꯑꯗꯨꯒ ꯐꯠꯇꯦ ꯑꯗꯨꯒ ꯀꯨꯝꯒꯅꯨ ꯑꯗꯨꯒꯤ ꯗꯤꯟꯗꯨꯅ ꯑꯗꯨꯒꯤ ꯗꯤꯟꯗꯣ ꯐꯠꯇꯕꯅꯤ ꯑꯗꯨꯒꯤꯗꯣ ꯀꯩꯅꯣ ꯇꯧꯕꯅꯤ ꯏꯁꯣꯔꯅ ꯁꯦꯝꯕꯤꯕ ꯅꯨꯃꯤꯠꯁꯤꯡꯁꯦ ꯃꯌꯥꯝ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩꯒꯤ ꯋꯥꯈꯜꯅꯤ ꯏꯁꯣꯔꯅ ꯁꯦꯝꯕꯤꯕ ꯅꯨꯃꯤꯠꯁꯤꯡꯁꯦ ꯂꯣꯏꯅ ꯐꯩ ꯑꯩꯈꯣꯏꯅ ꯌꯦꯡꯕꯤꯌꯨ ꯐꯠꯇꯦ ꯍꯥꯏꯕ ꯅꯨꯃꯤꯠꯁꯦ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯣ ꯐꯠꯇꯦ ꯍꯥꯏꯕ ꯅꯨꯃꯤꯠꯇꯣ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯒ ꯀꯔꯤꯒꯨꯝꯕ ꯅꯨꯃꯤꯠꯁꯤꯅ ꯑꯌꯨꯛꯇ ꯊꯣꯛꯂꯛꯄ ꯅꯨꯃꯤꯠꯁꯤꯅ ꯊꯣꯛꯇ꯭ꯔꯕ ꯅꯨꯃꯤꯠꯇꯨꯗ ꯀꯔꯤꯒꯨꯝꯕ ꯁꯤꯠꯂꯤꯕ ꯅꯨꯡꯁꯤꯠꯁꯤꯅ ꯑꯩꯈꯣꯏꯅ ꯁꯣꯔ ꯍꯣꯟꯕꯗ ꯃꯊꯧ ꯇꯥꯔꯤꯕ ꯅꯨꯡꯁꯤꯠꯁꯦ ꯈꯤꯇꯪꯇ ꯁꯤꯠꯂꯕ ꯑꯩꯈꯣꯏꯅ ꯍꯤꯡꯕꯗ ꯌꯥꯝ ꯋꯥꯕ ꯑꯃꯒ ꯁꯣꯔ ꯍꯣꯟꯕꯒꯁꯨ ꯋꯥꯅꯗꯅ ꯃꯊꯕꯥꯛꯀ ꯌꯩꯅꯅ ꯂꯩꯔꯗꯤꯅꯦ ꯍꯣꯏ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯣ ꯐꯠꯇꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯕ ꯌꯥꯏ ꯃꯤꯑꯣꯏꯕꯅ ꯐꯠꯇꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯔꯤꯕꯗꯣ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯅꯨꯃꯤꯠꯁꯦ ꯐꯖꯅ ꯊꯣꯛꯂꯛꯀꯅꯤ ꯏꯁꯣꯔꯅ ꯁꯦꯝꯕꯤꯕ ꯅꯨꯃꯤꯠꯅ ꯃꯉꯥꯜ ꯐꯖꯅ ꯄꯤꯔꯤ ꯏꯁꯣꯔꯅ ꯁꯦꯝꯕꯤꯕ ꯊꯥꯅ ꯃꯉꯥꯜ ꯐꯖꯅ ꯄꯤꯔꯤ ꯏꯁꯣꯔꯅ ꯄꯤꯅꯕꯤꯕ ꯅꯨꯡꯁꯤꯠꯅ ꯑꯩꯈꯣꯏꯅ ꯁꯣꯔ ꯍꯣꯜꯂꯤ ꯅꯨꯃꯤꯠꯇꯨꯗꯁꯨ ꯑꯇꯤꯌꯥꯗ ꯄꯥꯏꯔꯤꯕ ꯎꯆꯦꯛꯁꯤꯡꯅ ꯑꯌꯨꯛ ꯉꯟꯇꯥꯗ ꯈꯣꯡꯗꯨꯅ ꯃꯈꯣꯏꯒꯤ ꯃꯍꯨꯝꯁꯤꯡꯗꯒꯤ ꯄꯥꯏꯊꯣꯔꯛꯏ ꯖꯪꯒꯜꯗ ꯂꯩꯔꯤꯕ ꯁꯥ ꯉꯥꯁꯤꯡꯅ ꯐꯠꯇꯦ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯇꯨꯗ ꯆꯣꯡꯅ ꯐꯟꯅ ꯁꯥꯟꯅꯔꯤ ꯏꯁꯣꯔꯅ ꯄꯤꯕꯤꯕ ꯂꯩꯕꯥꯛꯇꯒꯤ ꯍꯧꯕ ꯅꯥꯄꯤꯁꯤꯡ ꯆꯥꯔꯒ ꯍꯤꯡꯉꯤ ꯀꯔꯝꯅ ꯐꯠꯇꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯒꯗꯧꯔꯤꯕꯅꯣ ꯐꯠꯇꯦ ꯍꯥꯏꯅ ꯈꯟꯕꯁꯦ ꯐꯠꯇꯕꯁꯨ ꯑꯣꯏꯕꯅꯤ ꯍꯧꯗꯣꯡꯅ ꯂꯝꯕꯤꯗ ꯊꯠꯈ꯭ꯔꯒꯗꯤ ꯗꯥꯎ ꯌꯥꯗꯦ ꯍꯥꯏꯅ ꯈꯟꯕꯗꯣ ꯍꯧꯗꯣꯡ ꯑꯃꯅ ꯂꯝꯕꯤꯗ ꯊꯠꯈ꯭ꯔꯦ ꯍꯥꯏꯅ ꯈꯟꯕꯤꯔꯣ ꯑꯗꯣꯝꯅ ꯗꯥꯎ ꯌꯥꯗꯦ ꯑꯁ ꯑꯩ ꯀꯩꯗꯧꯗꯣꯏꯅꯣ ꯍꯥꯏꯅ ꯈꯜꯂꯒ ꯊꯧꯕꯗꯅꯦ ꯀꯩꯗꯧꯗꯣꯏꯅꯣ ꯍꯥꯏꯔꯤꯕ ꯋꯥꯈꯟꯗꯨꯅ ꯑꯗꯨꯝ ꯈꯔꯛ ꯂꯥꯎꯅ ꯒꯥꯔꯤ ꯊꯧꯔꯁꯨ ꯎꯏꯃꯥ ꯍꯥꯏꯅ ꯊꯦꯡꯖꯤꯟꯒꯅꯤ ꯀꯩꯅꯣ ꯃꯌꯥꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯈꯜꯗꯣ ꯑꯗꯨ ꯂꯧꯊꯣꯛꯄꯤꯌꯨ ꯄꯨꯝꯅꯃꯛ ꯂꯧꯊꯣꯛꯄꯤꯌꯨ ꯑꯗꯣꯝ ꯅꯥꯔꯕ ꯖꯤꯁꯨꯗ ꯁꯤꯟꯅꯔꯣ ꯁꯤꯔꯒ ꯐꯨꯝꯃꯒ ꯍꯤꯡꯒꯠꯄ ꯃꯄꯨꯗ ꯁꯤꯟꯅꯔꯣꯕ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤ ꯑꯗꯨꯏꯗꯤ ꯀꯔꯤ ꯑꯣꯏꯒꯗꯒꯦ ꯁꯤꯔꯒ ꯍꯤꯡꯒꯠꯈ꯭ꯔꯕ ꯃꯄꯨꯒꯤ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯣꯝꯒꯤ ꯑꯅꯥꯕꯗ ꯅꯨꯡꯉꯥꯏꯕꯗ ꯑꯣꯟꯊꯣꯔꯛꯀꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯩꯀꯥꯞ ꯖꯦꯀꯥꯞꯀꯤ ꯄꯥꯡꯒꯜ ꯑꯗꯣꯝꯗ ꯆꯪꯉꯣꯏ ꯍꯩꯀꯥꯞ ꯖꯦꯀꯥꯞ ꯍꯥꯏꯕꯁꯤ ꯂꯩ ꯌꯦꯡꯕꯤꯌꯨ ꯑꯩꯅ ꯏꯁꯣꯔꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥ ꯏꯃꯥꯁꯤꯕꯨ ꯅꯥꯔꯤꯁꯤ ꯐꯍꯟꯕꯤꯌꯨ ꯍꯥꯏꯅꯁꯨ ꯈꯨꯔꯝꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯁꯤꯒꯤ ꯅꯨꯄꯥꯁꯤ ꯌꯥꯝ ꯐꯠꯇꯦ ꯃꯥꯕꯨꯁꯨ ꯍꯥꯠꯇꯣꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ ꯑꯗꯨ ꯍꯥꯏꯕ ꯌꯥꯗꯦ ꯑꯐꯕ ꯑꯗꯨꯅꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯏꯁꯤꯡꯒꯤ ꯀꯩꯅꯣ ꯑꯃꯗꯒꯤ ꯑꯩꯈꯣꯏ ꯏꯁꯤꯡ ꯊꯣꯛꯐꯝ ꯑꯃꯗꯒꯤꯀꯣ ꯑꯈꯥꯕꯁꯨ ꯑꯊꯨꯝꯕꯁꯨ ꯏꯁꯤꯡ ꯊꯣꯛꯄ ꯌꯥꯗꯦ ꯆꯤꯟ ꯑꯃꯗꯒꯤ ꯑꯀꯥꯝꯄꯦꯠꯁꯨ ꯊꯧꯖꯥꯜꯒꯤ ꯋꯥꯍꯩꯁꯤ ꯊꯣꯛꯄ ꯌꯥꯗꯦ ꯍꯥꯏꯁꯦ ꯏꯁꯣꯔꯅꯅꯦ ꯑꯀꯥꯝꯄꯦꯠ ꯏꯁꯣꯔꯗꯤꯅꯦ ꯅꯨꯡꯁꯤꯕꯇ ꯊꯣꯛꯀꯅꯦꯕ ꯅꯨꯡꯁꯤꯕꯇ ꯃꯉꯣꯟꯗ ꯍꯥꯠꯇꯣꯛꯄ ꯃꯥꯡꯍꯟꯕ ꯌꯥꯎꯗꯦ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯏꯄꯥꯅꯁꯨ ꯐꯣꯡꯗꯣꯛꯍꯟꯕꯤꯔꯤ ꯍꯣꯂꯤ ꯕꯥꯏꯕꯜꯅꯁꯨ ꯐꯣꯡꯗꯣꯛꯄꯤ ꯃꯔꯝ ꯑꯗꯨꯅ ꯊꯥꯖꯔꯕꯁꯤꯡꯁꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯔꯕꯁꯤꯡꯅꯅꯦ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯁꯦ ꯏꯁꯣꯔꯒꯤꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯊꯛꯇ ꯏꯁꯣꯔ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯑꯆꯨꯝꯕꯁꯦ ꯃꯌꯥꯝꯗ ꯐꯣꯡꯗꯣꯛꯆꯒꯗꯕꯅꯤ ꯑꯗꯨ ꯅꯠꯇꯅ ꯇꯣꯉꯥꯟꯅ ꯑꯩꯒꯤ ꯍꯦꯟꯅ ꯇꯧ ꯂꯩꯔꯤꯉꯩꯗ ꯈꯪꯖꯗꯕ ꯏꯁꯣꯔꯅ ꯈꯨꯠ ꯑꯅꯤ ꯇꯤꯡꯊꯣꯛꯏꯕꯁꯤꯡꯅꯅꯦ ꯈꯪꯕꯒꯤ ꯃꯍꯨꯠꯇ ꯍꯦꯟꯅ ꯑꯩꯒꯤ ꯍꯥꯏꯕꯁꯤꯡ ꯌꯦꯡꯉ ꯂꯩꯔꯦꯕ ꯌꯥꯝ ꯂꯨꯕꯅꯤ ꯃꯌꯥꯝ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯗ ꯍꯦꯟꯅ ꯃꯊꯧ ꯇꯥꯏ ꯁꯣꯏꯕꯝ ꯔꯕꯤꯇꯥ ꯀꯔꯤ ꯃꯇꯥꯡꯒꯤ ꯑꯣꯏꯔꯕꯅꯣ ꯀꯀꯥꯒꯤ ꯂꯥꯏꯐꯁꯦ ꯃꯇꯥꯡ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯅ ꯏꯆꯦ ꯑꯃꯈꯛ ꯃꯅꯤꯄꯨꯔꯒꯤ ꯀꯦꯟꯁꯔ ꯇꯧꯕ ꯃꯀꯣꯛꯇ ꯄꯣꯝꯕ ꯗꯥꯛꯇꯔꯅ ꯊꯥ 2ꯒꯤ ꯃꯅꯨꯡꯗ ꯃꯇꯝ ꯊꯥꯔꯕꯗꯣ ꯃꯉꯣꯟꯗ ꯃꯇꯦꯡ ꯄꯥꯡꯕꯁꯦ ꯄꯥꯡꯖꯔꯒꯅꯤ ꯉꯁꯤꯁꯦ ꯀꯣꯜ ꯇꯧꯕ ꯃꯥꯒꯤ ꯅꯝꯕꯔꯁꯤ ꯆꯪꯗꯦ ꯍꯌꯦꯡꯒꯨꯝꯕꯗ ꯄꯥꯡꯖꯔꯒꯅꯤ ꯑꯗꯨꯁꯨ ꯃꯌꯥꯝꯗ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯅꯝꯕꯔꯁꯦ ꯃꯌꯥꯝ ꯌꯥꯝ ꯀꯣꯜ ꯇꯧꯔꯛꯑꯦ ꯑꯗꯨꯅ ꯑꯩ ꯊꯥꯡꯒꯠꯄꯁꯦ ꯃꯌꯥꯝ ꯉꯝꯗꯦ ꯈꯜꯂꯒ ꯌꯦꯡꯕꯤꯌꯨ ꯅꯣꯡꯃꯗ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗꯒꯤ ꯀꯣꯜ ꯇꯧꯔꯛꯄꯁꯤꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯐꯥꯎ ꯀꯣꯜ ꯇꯧꯔꯒꯗꯤ ꯑꯩ ꯏꯊꯟꯇꯅ ꯄ꯭ꯔꯦꯌꯔ ꯇꯧꯕ ꯍꯥꯏꯕꯁꯦ ꯃꯌꯥꯝꯅꯗꯤ ꯈꯟꯕꯤꯔꯝꯒꯅꯤ ꯑꯩꯒꯤ ꯄ꯭ꯔꯦꯌꯔ ꯇꯧ ꯍꯥꯏꯔꯒ ꯇꯧꯕꯤꯗꯦ ꯍꯥꯏꯗꯨꯅ ꯄ꯭ꯔꯦꯌꯔ ꯇꯧꯕ ꯍꯥꯏꯕꯁꯦ ꯋꯥꯏ ꯁꯦꯡꯅ ꯍꯥꯏꯖꯔꯒꯗꯤ ꯋꯥꯏ ꯀꯔꯤꯒꯤ ꯋꯥꯔꯤꯕꯅꯣ ꯊꯃꯣꯏꯗꯒꯤ ꯍꯥꯏꯔꯛꯄ ꯏꯄꯥ ꯏꯁꯣꯔꯗ ꯀꯧꯖꯔꯒ ꯏꯄꯥ ꯏꯁꯣꯔꯗ ꯅꯤꯖꯕꯅꯤ ꯑꯩꯒꯤꯁꯤꯗꯤꯀꯣ ꯃꯌꯥꯝ ꯊꯃꯣꯏ ꯁꯦꯡꯅ ꯑꯗꯣꯝꯅ ꯄ꯭ꯔꯦꯌꯔ ꯇꯧꯔꯒ ꯌꯦꯡꯕꯤꯌꯨ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯒ ꯄ꯭ꯔꯦꯌꯔ ꯇꯧꯔꯒ ꯐꯅꯕꯒꯤꯗꯃꯛꯇ ꯏꯄꯥꯅ ꯇꯥꯕꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯖꯕ ꯂꯣꯏꯔꯦ ꯄ꯭ꯔꯦꯌꯔ ꯇꯧꯔꯤꯉꯩꯗ ꯀꯣꯜ 3-4ꯃꯨꯛ ꯂꯥꯛꯁꯜꯂꯣ ꯀꯅꯥꯗ ꯇꯧꯒꯅꯤ ꯃꯌꯥꯝꯀꯣ ꯄ꯭ꯔꯦꯌꯔꯁꯦ ꯑꯗꯨꯅ ꯅꯣꯡꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯁꯣꯔꯅ ꯐꯣꯡꯗꯣꯛꯄꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯑꯗꯨꯝ ꯄ꯭ꯔꯦꯌꯔ ꯇꯧꯖꯔꯛꯀꯦ ꯐꯣꯟ ꯊꯥꯡꯒꯠꯇꯦ ꯍꯥꯏꯗꯨꯅꯁꯨ ꯈꯟꯕꯤꯒꯅꯨ ꯃꯌꯥꯝ ꯑꯩꯅ ꯉꯝꯖꯕꯒꯤ ꯆꯥꯡꯗ ꯑꯩ ꯊꯥꯡꯒꯠꯆꯕꯅꯤ ꯑꯩꯗꯤ ꯄꯨꯝꯅꯃꯛꯄꯨ ꯀꯟꯕꯤꯕ ꯄꯨꯝꯅꯃꯛꯅ ꯐꯕꯁꯦ ꯄꯥꯝꯃꯤ ꯑꯩꯅ ꯅꯠꯇꯦ ꯄꯥꯝꯃꯤꯁꯦ ꯏꯁꯣꯔꯅ ꯄꯥꯝꯃꯤ ꯑꯗꯨꯒ ꯑꯩ ꯍꯤꯡꯅꯕꯒꯤꯗꯃꯛꯇꯁꯨ ꯗꯨꯀꯥꯟ ꯃꯆꯥ ꯑꯃ ꯃꯌꯥꯝ ꯌꯥꯝ ꯄꯤꯛꯄ ꯗꯨꯀꯥꯟ ꯃꯆꯥ ꯑꯃꯅꯤ ꯐꯝꯖꯔꯤꯁꯦꯀꯣ ꯃꯔꯝꯗꯤ ꯍꯨꯃꯥꯡ ꯃꯃꯜꯅ ꯄꯩꯁꯥ ꯇꯥꯟꯕꯁꯦ ꯏꯁꯣꯔꯅꯁꯨ ꯄꯥꯝꯃꯦ ꯑꯩ ꯏꯁꯣꯔꯒꯤ ꯄꯥꯎ ꯍꯥꯏꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩ ꯄꯩꯁꯥ ꯐꯪꯕ ꯅꯠꯇꯦ ꯄꯩꯁꯥ ꯐꯪꯕꯁꯨ ꯄꯥꯝꯗꯦ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯂꯩꯖꯔꯒ ꯍꯣꯠꯅꯖꯔꯒ ꯇꯧꯕꯁꯤꯅ ꯍꯦꯟꯅ ꯄꯥꯝꯃꯤ ꯑꯩ ꯈ꯭ꯔꯤꯁꯇꯦꯟ ꯀꯅꯥꯒꯨꯝꯕ ꯑꯣꯖꯥꯅ ꯍꯥꯏꯕꯤꯔꯛꯏ ꯑꯗꯣꯝꯗꯤ ꯈ꯭ꯔꯤꯁꯇꯦꯟꯒꯤ ꯂꯤꯗꯔꯅꯤ ꯍꯥꯏ ꯑꯩꯗꯤ ꯂꯤꯗꯔ ꯅꯠꯇꯦ ꯑꯩꯗꯤ ꯖꯤꯔꯣꯅꯤ ꯖꯤꯔꯣ
ꯖꯤꯔꯣ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯖꯒꯦ ꯃꯌꯥꯝ ꯏꯁꯣꯔꯒꯤ ꯊꯧꯒꯜ ꯍꯦꯟꯅ ꯍꯦꯟꯅ ꯇꯧꯕꯁꯤ ꯄꯥꯝꯖꯩ ꯑꯗꯨꯒ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯕꯒꯤ ꯃꯔꯝꯅ ꯃꯌꯥꯝ ꯙꯔꯃ ꯄꯨꯝꯅꯃꯛꯄꯨ ꯔꯦꯁꯄꯦꯛ ꯇꯧꯖꯩ ꯙꯔꯃ ꯄꯨꯝꯅꯃꯛꯄꯨ ꯔꯦꯁꯄꯦꯛ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯔꯒꯗꯤ ꯃꯤ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯒꯗꯕꯅꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯒꯗꯕꯅꯤ ꯃꯌꯥꯝ ꯃꯔꯝꯗꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯁꯤꯕꯗꯣ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯀꯤꯅꯤ ꯍꯤꯡꯒꯠꯄꯗ ꯄꯨꯝꯅꯃꯛꯀꯤꯅꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯅꯨꯡꯁꯤꯕꯗꯣ ꯈꯪꯍꯟꯕ ꯀꯣ ꯅꯨꯡꯁꯤꯕꯗꯣ ꯈꯪꯍꯟꯕ ꯁꯤ ꯌꯥꯝꯅ ꯃꯔꯨꯅꯤ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯑꯗꯨꯒ ꯇꯥꯡꯈꯨꯜ ꯂꯩꯁꯤꯌꯣꯟ ꯍꯥꯏꯕꯀꯣ ꯑꯃꯦꯟ ꯏꯁꯣꯔ ꯑꯃꯦꯟ ꯑꯃꯦꯟ ꯏꯁꯣꯔ ꯑꯣꯖꯥ ꯑꯃꯦꯟ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯦ ꯊꯥꯒꯠꯆꯔꯤ ꯂꯩꯁꯤꯌꯣꯟ ꯑꯣꯖꯥ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯗꯨꯒ ꯀꯃꯂꯥ ꯁꯅꯥꯁꯝ ꯑꯣꯖꯥꯅ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯕ ꯃꯌꯥꯝꯁꯦ ꯏꯁꯣꯔꯅ ꯀꯌꯥ ꯍꯔꯥꯎꯖꯔꯝꯒꯅꯤ ꯏꯁꯣꯔꯕꯨ ꯏꯁꯣꯔꯅꯁꯨ ꯕꯣꯔ ꯌꯥꯝꯅ ꯄꯤꯕꯤꯒꯅꯤ ꯑꯣꯖꯥꯕꯨ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤ ꯊꯥꯒꯠꯆꯔꯤ ꯀꯃꯂꯥ ꯁꯅꯥꯁꯝ ꯃꯁꯤ ꯑꯗꯣꯝ ꯃꯌꯥꯝꯒꯤ ꯃꯇꯦꯡꯗꯒꯤ ꯉꯝꯖꯕꯅꯤ ꯑꯗꯨꯒ ꯏꯁꯣꯔꯅ ꯕꯣꯔꯁꯤꯗꯤ ꯌꯦꯡꯕꯤꯌꯨ ꯏꯁꯣꯔꯅ ꯑꯩꯁꯦ ꯏꯁꯣꯔ ꯌꯥꯔꯝꯗꯕ ꯃꯤ ꯑꯃꯅꯤ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯇꯧꯍꯟꯕꯤꯕꯅꯤ ꯃꯌꯥꯝꯁꯦ ꯑꯁꯦ ꯇꯧꯔꯤꯁꯦ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯅ ꯑꯩꯉꯣꯟꯗ ꯏꯁꯣꯔꯒꯤ ꯕ꯭ꯂꯦꯁꯤꯡꯗꯣ ꯈꯪꯖꯕꯗꯒꯤ ꯑꯩꯅ ꯇꯧꯖꯔꯛꯄꯅꯤ ꯀꯣ ꯀꯅꯥꯒꯨꯝꯕ ꯑꯩꯅ ꯁꯦ ꯇꯧꯔꯒ ꯁꯦ ꯐꯪꯒꯅꯤ ꯍꯥꯏꯕ ꯅꯠꯇꯕ ꯑꯣꯜꯔꯦꯗꯤ ꯑꯩꯈꯣꯏꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯕ ꯃꯇꯝꯗꯒꯤ ꯑꯩꯈꯣꯏ ꯐꯪꯈ꯭ꯔꯕꯅꯤ ꯀꯔꯤꯅꯣ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕ ꯐꯪꯈ꯭ꯔꯕꯅꯤ ꯑꯃꯦꯟ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯃꯦꯟꯁꯦ ꯏꯚꯦꯟꯖꯔ ꯍꯥꯏꯕꯀꯣ ꯑꯃꯦꯟ ꯑꯣꯖꯥꯕꯨ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯑꯣꯖꯝꯕꯨꯁꯨ ꯃꯊꯪꯒꯤ ꯀꯃꯦꯟꯁꯤꯅ ꯒꯩꯁꯨꯂꯨ ꯒꯥꯡꯃꯩ ꯌꯥꯝ ꯆꯨꯝꯃꯦ ꯑꯣꯖꯥ ꯍꯥꯏꯕꯤꯔꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯒꯩꯁꯨꯂꯨ ꯒꯥꯡꯃꯩ ꯑꯗꯩꯗꯤ ꯎꯃꯥꯀꯥꯟꯇ ꯏꯂꯥꯡꯕꯝ ꯆꯨꯝꯃꯦ ꯑꯣꯖꯥ ꯍꯥꯏꯕꯤꯔꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯎꯃꯥꯀꯥꯟꯇ ꯑꯣꯖꯥ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯗꯩꯗꯤ ꯌꯨꯏꯃꯤ ꯁꯣꯃꯤ ꯁꯨꯃꯥꯏꯅ ꯊꯝꯁ ꯑꯞ ꯇꯧꯕꯤꯔꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯣꯖꯥꯁꯤꯡ ꯑꯗꯨꯒꯤꯗꯤ ꯅꯥꯅꯥ ꯃꯌꯥꯡꯂꯦꯝꯕꯝ ꯀꯀꯥ ꯃꯥꯏ family never trust in Jesus Christ but I trust him and tomorrow they will talk me to pray to other God I feel sad ꯏꯁꯣꯔꯗ ꯍꯥꯏꯖꯕꯤꯌꯨ ꯕ꯭ꯔꯗꯔ ꯏꯁꯣꯔꯗ ꯍꯥꯏꯖꯕꯤꯌꯨ ꯏꯁꯣꯔꯒꯤ ꯊꯕꯛꯇ ꯃꯇꯝ ꯄꯤꯕꯤꯌꯨ ꯏꯁꯣꯔꯅ ꯁꯣꯏꯗꯅ ꯁꯣꯛꯄꯤꯕ ꯑꯣꯏꯒꯅꯤ ꯏꯃꯥ ꯏꯄꯥꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏꯅ ꯑꯇꯣꯞꯄ ꯂꯥꯏꯗ ꯍꯥꯏꯔꯤꯕꯗꯣ ꯏꯁꯣꯔꯗ ꯇꯁꯦꯡꯅ ꯍꯥꯏꯖꯕꯤꯌꯨ ꯏꯁꯣꯔꯗ ꯁꯤꯟꯅꯕꯤꯌꯨ ꯄꯨꯝꯅꯃꯛꯀꯣ ꯏꯁꯣꯔꯅ ꯂꯝꯕꯤ ꯁꯣꯏꯗꯅ ꯄꯤꯔꯛꯀꯅꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯃꯦꯟꯁꯦ ꯅꯦꯍꯃꯥꯡ ꯍꯥꯂꯦꯂꯨꯌꯥ ꯍꯥꯏꯕꯤꯔꯛꯏ ꯎꯃꯥꯀꯥꯟꯇ ꯏꯂꯥꯡꯕꯝ ꯆꯨꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯁꯤꯡ ꯑꯥꯔ ꯀꯦ ꯏꯕꯦꯝꯃ ꯑꯣꯖꯥ ꯑꯐꯕ ꯄꯣꯠ ꯆꯥꯔꯗꯤ ꯏꯆꯤꯗꯅ ꯌꯥꯏ ꯀꯩꯅꯣ ꯑꯗꯨꯒ ꯐꯠꯇꯕ ꯆꯥꯔꯗꯤ ꯌꯥꯗꯦ ꯒ꯭ꯔꯤꯠ ꯊꯥꯎ ꯁꯦꯡꯗꯕ ꯍꯥꯞꯂꯗꯤ ꯀꯩꯗꯧꯕꯒꯦ ꯍꯥꯏ ꯑꯗꯣꯝꯒꯤ ꯀꯃꯦꯟꯁꯦ ꯃꯌꯥꯝ ꯑꯩ ꯈꯪꯖꯗ꯭ꯔꯦ ꯑꯣꯖꯥ ꯐꯠꯇꯕ ꯄꯣꯠ ꯆꯥꯔꯗꯤ ꯍꯣꯏ ꯈꯇꯪ ꯑꯩꯅ ꯈꯪꯖꯕꯁꯦ ꯐꯠꯇꯕ ꯄꯣꯠ ꯆꯥꯔꯗꯤ ꯍꯣꯏ ꯑꯩꯈꯣꯏꯅ ꯇꯧꯕ ꯊꯕꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯅ ꯍꯥꯏꯕ ꯃꯥꯜꯂꯤ ꯑꯗꯣꯝꯅ ꯍꯥꯏꯕꯤꯕꯗꯣ ꯆꯨꯝꯃꯤ ꯑꯩꯈꯣꯏꯅ ꯑꯐꯕ ꯇꯧꯔꯒꯗꯤ ꯑꯐꯕ ꯑꯗꯨꯝ ꯑꯣꯏꯒꯅꯤ ꯐꯠꯇꯕ ꯇꯧꯔꯒꯗꯤ ꯐꯠꯇꯕ ꯑꯣꯏꯒꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯐꯠꯇꯕ ꯑꯣꯏꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯁꯣꯔ ꯑꯃ ꯂꯩ ꯃꯥ ꯊꯥꯖꯕ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯑꯣꯇꯣꯃꯦꯇꯤꯛ ꯐꯕ ꯑꯣꯏꯔꯛꯀꯅꯤ ꯃꯌꯥꯝ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯃꯦꯟꯁꯤꯅ ꯂꯤꯟꯊꯣꯏ ꯉꯝꯕꯤ ꯍꯥꯏ ꯑꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯍꯦꯜꯂꯣ ꯂꯤꯟꯊꯣꯏ ꯉꯝꯕꯤ ꯑꯗꯨꯗꯒꯤꯗꯤ ꯃꯨꯠꯂꯤ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤ ꯆꯥꯛ ꯆꯥꯖꯗ꯭ꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯗ꯭ꯔꯤ ꯆꯥꯛꯇꯤ ꯂꯣꯏꯔꯦ ꯍꯥꯏꯅ ꯑꯩ ꯅꯨꯄꯤꯅ ꯌꯨꯝꯗꯒꯤ ꯊꯣꯡꯉꯒ ꯄꯨꯊꯣꯛꯄꯤꯔꯦ ꯕ꯭ꯔꯗꯔꯗꯤ ꯆꯥꯕꯤꯔꯕ꯭ꯔꯣ ꯕ꯭ꯔꯗꯔ ꯍꯥꯏꯒꯗ꯭ꯔꯥ ꯁꯤꯁꯇꯔ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯒ ꯄꯥꯎꯅꯤ ꯄꯥꯎꯔꯦ ꯔꯣꯁꯦꯟꯒꯤꯗꯃꯛꯁꯨ ꯄ꯭ꯔꯦꯌꯔ ꯇꯧꯕꯤꯌꯨꯀꯣ ꯃꯥꯁꯦ ꯍꯦꯛ ꯃꯤꯒꯤ ꯅꯠꯇꯦ ꯑꯉꯧꯕꯤ ꯑꯣꯏꯔꯝꯃꯤ ꯀꯩꯅꯣ ꯃꯤꯒ
मानदे अंगाउबी ओरमी है ईश्वरना सोपीबो ओइसनु ईश्वरना कनबीबो ओइसनु अदुगा रोनाल्ड माइबम प्रेज द लॉर्ड हैबिरे थागचरी सोइबम रोमिला ओजा करिगुम्बा अमा हंगजगे यागदरा हंगबियो हंगबियो अैना खंगजबो ओरगदि हाइजरके अदुगा अहंथेम अहंथेम जजया जयलक्ष्मी हैबको प्रेज द लॉर्ड हैबिरे प्रेज द लॉर्ड जयलक्ष्मी पाउमी पाउमी पाउरे मैथ्यू 7:7 हैबिरे अदुगदी मसंगी कमेंट से लाइका लाइकासी लाइकासी आर पुंगलुई हैबको हेलो हैदुना हैबिरे हाय हेलो अदुगा कोरो जिसुना अखोइबु वांगना जिसुना जीजसना अखोइबु वांगना थांगचै हैन हैबि जिसु क्रिस्तना अखोइबु मतम चुपदा वांगा थांगतपि अमसुंग अखोइनसु हेन इपागी नुसिबा फुंदुकसै थागचरी अदुगा मथंगी कमेंट से अचुंग अचुंगा अचुंगा पानमे अचुंबने ओजा हैबिरे थागचरी कोरो प्रेयर असी सेंगना प्रेयर असी सेंगना नत्रदी जिसुना नुंगाई रोय है को प्रेयर असी सेंगना नत्रदी होय सेंगना है ओजा थमोय सेंगना अखोगी लांगना तौबसु यादे फोन तो याम लाक्सलबनिना को त प्रेयर तौबिरमु हाइबसु यावे दुगा मनाक नकप येंगा अचिकपा मफम संगा हाइजबनी ईश्वरना याम थासुबु थागचै मतिक चादबा इन हाइजबा पाना ताबीरगा अनाब फरे फरे हाइरकपसिंके ताजबदा सुकी मतिक नुंगाई मैम हेने हेने इपाना थबक एगी थगोल तोहनबीरकनी हाइबसे एगी थाजबनी अहानबदा नखोइने इबुंगो महाकी निंगथौ लेबाक अमसुंग इबुंगो महाकी धर्म चेनबदु थियो पोट पुनमक नखोइदा हापचिनबीगनी प्रेज द लॉर्ड ईश्वरना बोलपीने विष्णु ओजा हाइदुना हाइबिरे चिंगलेन कोम थागचरी ओजा कोम ओजा ननाहा मयांग लेम्बम आमेन हालेलुया आमेन हाइबिरे आमेन मयांग लेम्बम नेना थागचरी कमेंट तौबिरकपगी दमकता कोरो लाई लोइनमकपु फजना निंगदबनी हैबको लाई लोइनमकपु फजना निंगदबनी हैबा जा यीशु ख्रिस्ता महाकना उथोकपिरकप खंगनबिरकपगी मतुंगदगिदी महाकक्तनी कनबीबगी मपु हैबसे जा कनबीबा हैबसे वाहनदबा नाहनदबा खुदा वाबा हापतबा कनबीबा हैबसे लोंबा नाइदबा सरगा हाइदुना हाइरिबा अदुगी दमकता सुनी मैम हिंगे मतमदा कोई थवाईगी दमकता खनमिनसी मैम अइना अंगांग ओइंगदे इसे मताकी हुजिक मतमदा मियोबना थवाईगी दमक खनदे अदुबु मैतेलोनगी इसेनी को याम अलीबा अदुगदी थवाईगी मतंगदा याम थवाईसे याम खतंगसु हाइरमद्री मैम इसेदो ए मते अम खतंग सक्चरकेको अइना हाना ताखिबने मैतेलोनगी नुंगसिरबा अइगी थवाई मंगा कैदौंगै काइननी नंगा थवाई मंगा कैदौंगै काइननी हाइना हाइको याम फजबनी इसेदो अदो हुजिकदी थवाईगी दमक खनखिद्रे अदुगा थवाई मंगा हाइनसु हाइरबनी अदुना थवाईगी दमकता बाइबलना हाइबदो हक्चांगदी फुलदगी लाई फुलदा हनखिगनी अदुगा थवाईगी दमक खल्लो हाइबदो इसेसे मैम गातंग मते अमतंग सक्चरकेको काउदी काउ है नुंगसिरबा अइगी थवाई मंगा कैदौंगै काइननी नंगा वारे वामिन्नै नुंगाइरे नुंगाई मिन्नै असुक कुइना लोइनरक्पा नंगा नुंगसिरबा अइगी थवाई मंगा कैदौंगै काइननी नंगा अदोमना थवाई मंगा हाइना हाइबिबदो कइसु काइदेको थवाईगी दमकता खनबिउ हाइबसिनी अइना इसेइसिगा फोंदोक्सनिंगिसे थवाई मंगा हाइनदी हाइबिरे थवाईगी दमकता खनदबदी यादेको अदुबु यीशु ख्रिस्तना थवाईगी दमक खल्लु हक्चांगदी फुलदगी लाई फुलदा हनखिगनी थवाईगी पंथुंग अनि सर्ग नोरोक हेल हेवन जन्नत जेहनुम सर्ग लेबाक खमनुंग लेबाक हिंगे मतमदा खनबिउ यीशु ख्रिस्तना अइना नंगोंदा इंगथब पीगे
ꯏꯪꯊꯕ ꯊꯅꯝꯒꯦ ꯏꯪꯊꯕ ꯏꯪꯊꯕ ꯊꯅꯝꯃꯤ ꯇꯥꯏꯕꯪꯄꯥꯟꯅ ꯄꯤꯕꯒꯨꯝꯅ ꯄꯤꯕ ꯅꯠꯇꯦ ꯍꯥꯏꯔꯤꯕ ꯏꯪꯊꯕꯗꯨꯅꯤ ꯄꯤꯁ ꯍꯥꯏꯔꯤꯕꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯇꯕ ꯃꯇꯝꯗ ꯔꯦꯁꯠ ꯏꯟ ꯄꯤꯁ ꯍꯥꯏꯔꯤꯕꯗꯣ ꯍꯤꯡꯉꯤ ꯃꯇꯝꯗ ꯄꯤꯁꯇꯨ ꯈꯪꯍꯧꯕꯤꯌꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯄꯤꯁ ꯄꯤꯕ ꯉꯝꯃꯤ ꯂꯝꯕꯤ ꯑꯗꯣ ꯑꯆꯨꯝꯕꯗꯣ ꯍꯤꯡꯕꯗꯣ ꯑꯩꯅꯤ ꯑꯩꯒꯤ ꯃꯄꯥꯟꯅ ꯅꯠꯇꯅ ꯃꯤ ꯀꯅꯥꯅꯁꯨ ꯄꯤꯁꯇ ꯊꯨꯡꯗꯦ ꯁꯔꯒꯗ ꯊꯨꯡꯗꯦ ꯊꯥꯖꯕꯤꯌꯨ ꯄꯥꯁꯇꯔ ꯐꯨꯔꯝꯕ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯏꯁꯣꯔꯅ ꯎꯠꯊꯣꯛꯄꯤꯔꯛꯄ ꯈꯪꯍꯟꯕꯤꯕꯒꯤ ꯐꯣꯡꯗꯣꯛꯄꯤꯕꯒꯤꯅꯤ ꯍꯥꯏꯖꯔꯤꯕꯁꯤ ꯃꯌꯥꯝ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯀꯃꯦꯟꯁꯦ ꯃꯊꯪꯒꯤ ꯀꯃꯦꯟꯁꯦ ꯀꯣꯔꯧ ꯑꯣꯖꯥꯕꯨ ꯖꯤꯁꯨꯅ ꯏꯌꯥꯝꯕꯕꯨ ꯊꯥꯒꯠ ꯏꯌꯥꯝꯕꯕꯨ ꯆꯪꯒꯅꯤ ꯍꯥꯏꯕꯀꯣ ꯑꯗꯨꯕꯨ ꯖꯤꯁꯨꯅ ꯏꯌꯥꯝꯕꯕꯨ ꯆꯤꯡꯒꯅꯤ ꯍꯥꯏꯕ ꯊꯥꯒꯠꯆꯔꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯗꯤ ꯃꯥꯒꯤ ꯑꯩꯒꯤꯗꯤ ꯊꯋꯥꯏꯅꯤ ꯃꯥꯁꯦ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯂꯩꯇꯦ ꯍꯥꯏꯖꯤꯟꯅꯕ ꯅꯠꯇꯦ ꯃꯌꯥꯝ ꯋꯥꯔꯦ ꯖꯤꯁꯨ ꯅꯨꯡꯉꯥꯏꯔꯦ ꯖꯤꯁꯨ ꯍꯔꯥꯎꯔꯦ ꯖꯤꯁꯨ ꯀꯞꯄꯦ ꯖꯤꯁꯨ ꯃꯥꯁꯦ ꯑꯩꯅ ꯑꯩꯒꯤ ꯇꯦꯁꯇꯤꯃꯣꯅꯤꯁꯦ ꯑꯁꯨꯃꯥꯏꯅ ꯏꯄꯥꯅ ꯑꯩꯉꯣꯟꯗ ꯎꯠꯊꯣꯛꯄꯤꯔꯛꯄ ꯃꯇꯝꯗꯅꯦ ꯑꯩꯅ ꯃꯤ ꯑꯇꯩꯗ ꯍꯪꯉꯨꯗꯦ ꯑꯇꯩꯗꯁꯨ ꯇꯥꯟꯅꯔꯨꯗꯦ ꯑꯇꯩꯒꯤ ꯃꯔꯝꯗꯁꯨ ꯈꯜꯂꯨꯗꯦ ꯑꯩꯒꯤ ꯏꯄꯥ ꯖꯤꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯊꯥꯗꯣꯛꯄꯤꯗꯕ ꯑꯗꯨꯝ ꯅꯨꯡꯁꯤꯗꯨꯅꯇ ꯂꯩꯕ ꯑꯐꯕ ꯌꯥꯎꯁꯦꯟꯕ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯐꯥꯎꯕ ꯊꯥꯗꯣꯛꯑꯣꯏ ꯍꯥꯏꯅ ꯍꯥꯏꯕꯤꯕ ꯁꯔꯒꯗ ꯄꯨꯕꯤꯒꯗꯧꯔꯤꯕ ꯑꯩꯒꯤ ꯏꯄꯥꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩꯅ ꯅꯨꯡꯁꯤꯖꯩ ꯃꯌꯥꯝ ꯑꯗꯨꯅ ꯏꯄꯥꯒꯤ ꯅꯨꯡꯁꯤꯕ ꯃꯤꯅ ꯈꯪꯗꯗꯨꯅ ꯑꯩꯒꯤ ꯏꯄꯥ ꯅꯨꯡꯁꯤꯈ꯭ꯔꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯁꯦ ꯍꯧꯒꯤ ꯂꯥꯏꯅꯤ ꯍꯥꯏꯔꯛꯄ ꯃꯇꯝꯗꯣ ꯅꯠꯇꯦ ꯍꯥꯏꯅ ꯍꯥꯏꯖꯕꯅꯤ ꯈ꯭ꯔꯤꯁꯇꯦꯟ ꯀꯧꯕꯁꯤꯡꯅ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯃꯤ ꯍꯜꯂꯛꯄꯗꯣ ꯑꯩꯒꯤ ꯏꯄꯥꯅ ꯌꯥꯗꯦ ꯍꯥꯏꯖꯕꯅꯤ ꯑꯗꯣꯝ ꯑꯩꯉꯣꯟꯗꯒꯤ ꯍꯥꯟꯅ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯕꯤꯔꯝꯕ ꯌꯥꯏ ꯍꯥꯟꯕ ꯑꯀꯣꯟꯕꯅ ꯅꯠꯇꯦ ꯑꯀꯣꯟꯕꯅ ꯑꯍꯥꯟꯕꯅ ꯑꯀꯣꯟꯕ ꯑꯣꯏꯔꯛꯀꯅꯤ ꯑꯀꯣꯟꯕꯅ ꯑꯍꯥꯟꯕ ꯑꯣꯏꯔꯛꯀꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯕꯤꯌꯨ ꯑꯗꯣꯝꯁꯤꯡ ꯃꯃꯥꯡꯉꯩꯗꯒꯤ ꯊꯥꯖꯕ ꯑꯗꯣꯝꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯣꯝꯗꯤ ꯍꯥꯟꯅꯗꯒꯤ ꯊꯥꯖꯔꯛꯄꯅꯤꯅ ꯑꯩꯈꯣꯏꯁꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯀꯧꯊꯣꯛꯄꯤꯔꯛꯄꯅꯤ ꯑꯩꯅ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯔꯛꯄ ꯅꯠꯇꯦ ꯏꯁꯣꯔꯅ ꯀꯧꯁꯤꯟꯕꯤꯔꯛꯄꯅꯤ ꯏꯃꯥ ꯄꯨꯛꯅꯨꯡꯗ ꯂꯩꯔꯤꯉꯩꯗꯒꯤ ꯈꯟꯗꯣꯛꯄꯤꯕꯒꯤ ꯃꯔꯝ ꯑꯗꯨꯅ ꯅꯨꯡꯁꯤꯅꯕ ꯑꯩꯈꯣꯏ ꯅꯨꯡꯁꯤꯕꯁꯦ ꯎꯠꯊꯣꯛꯃꯤꯟꯅꯁꯤ ꯗꯤꯅꯣꯃꯤꯅꯦꯁꯟ ꯀꯣꯟꯅ ꯎꯠꯁꯤ ꯖꯤꯁꯨ ꯍꯥꯟꯅ ꯎꯠꯊꯣꯛꯃꯤꯟꯅꯁꯤ ꯉꯁꯤꯗꯤ ꯑꯌꯥꯝꯕꯗ ꯗꯤꯅꯣꯃꯤꯅꯦꯁꯟꯅ ꯍꯥꯟꯅ ꯃꯌꯥꯝ ꯑꯩꯅ ꯋꯦꯁ ꯕꯦꯡꯒꯜꯗ ꯑꯩ ꯊꯕꯛ ꯇꯧꯔꯒ ꯂꯩꯕ ꯃꯇꯝꯗ ꯆꯔꯆ ꯑꯃ ꯂꯩꯔꯝꯃꯤ ꯆꯔꯆꯇꯨꯒ ꯑꯩꯅ ꯑꯍꯥꯟꯕ ꯁꯟꯗꯦ ꯅꯨꯃꯤꯠꯇ ꯀꯥꯒꯦ ꯍꯥꯏꯅ ꯆꯠꯄ ꯃꯇꯝꯗ ꯆꯔꯆꯇꯨꯒ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯨꯅ ꯅꯪ ꯖꯤꯁꯨ ꯊꯥꯖꯕ꯭ꯔꯥ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯈꯪꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯛꯇꯦ ꯅꯪ ꯀꯔꯝꯕ ꯗꯤꯅꯣꯃꯤꯅꯦꯁꯟꯗꯒꯤꯅꯣ ꯍꯥꯏꯅ ꯍꯪꯉꯤ ꯖꯤꯁꯨꯒꯤ ꯃꯃꯥꯡꯗ ꯗꯤꯅꯣꯃꯤꯅꯦꯁꯟ ꯂꯩꯈ꯭ꯔꯦ ꯃꯌꯥꯝ ꯀꯣ ꯑꯗꯨ ꯃꯗꯨ ꯖꯤꯁꯨꯒꯤ ꯑꯅꯤꯡꯕ ꯅꯠꯇꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯥꯅ ꯈꯥꯏꯗꯣꯛꯄ꯭ꯔꯣ ꯗꯤꯅꯣꯃꯤꯅꯦꯁꯟ ꯃꯥꯅ ꯈꯥꯏꯗꯣꯛꯇꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯙꯔꯃ ꯁꯟꯗꯣꯛꯄ꯭ꯔꯣ ꯁꯟꯗꯣꯛꯇꯦ ꯀꯟꯕꯤꯕꯇ ꯂꯥꯛꯄ ꯄꯥꯞ ꯀꯣꯛꯄꯤꯕ ꯂꯥꯛꯄ ꯃꯄꯨꯁꯦ ꯀꯣꯛꯄꯤꯈ꯭ꯔꯕ ꯃꯄꯨꯒꯤ ꯅꯨꯡꯁꯤꯕꯁꯦ ꯑꯩꯈꯣꯏꯅꯅꯦ ꯑꯁꯤꯅꯤ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯂꯥꯛꯄꯒꯤ ꯃꯇꯝꯗ ꯍꯩꯊꯕꯤꯔꯒ ꯉꯁꯤꯗꯤ ꯂꯝꯕꯤꯗ ꯃꯥꯏꯛ ꯄꯥꯏꯔꯒ ꯂꯥꯎꯔꯤꯕꯗꯣ ꯑꯗꯨꯅꯤ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯁꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯏꯁꯣꯔꯅ ꯄꯨꯝꯅꯃꯛꯄꯨ ꯅꯨꯡꯁꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯇꯥꯕꯤꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯑꯗꯨꯝ ꯃꯇꯝ ꯆꯨꯞꯄꯗ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ ꯑꯅꯥ ꯑꯌꯦꯛ ꯀꯣꯛꯍꯟꯕꯤꯕ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯀꯣꯔꯧ ꯏꯌꯥꯝꯕ ꯂꯝ ꯀꯔꯤꯗꯒꯤꯅꯣ ꯍꯥꯏꯕꯤꯔꯛꯏ ꯑꯩꯁꯦ ꯑꯁꯥꯝꯗꯒꯤꯅꯤ ꯁꯤꯜꯆꯔ ꯑꯁꯥꯝꯗꯒꯤꯅꯤꯀꯣ ꯏꯁꯣꯔꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯣꯝꯕꯨꯁꯨ ꯅꯨꯡꯁꯤ ꯄꯨꯝꯅꯃꯛꯄꯨꯁꯨ ꯅꯨꯡꯁꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯁꯦ ꯑꯗꯣꯝ ꯀꯔꯤꯒꯨꯝꯕ ꯑꯩꯁꯦ ꯌꯨ ꯊꯥꯗꯣꯛꯄ ꯉꯝꯗꯦ ꯍꯥꯏꯅ ꯈꯜꯂꯝꯃꯣ ꯑꯩꯁꯦ ꯀꯔꯤꯒꯨꯝꯕ ꯍꯦꯕꯤꯠ ꯑꯃ ꯊꯣꯛꯄ ꯉꯝꯗꯦ ꯑꯩꯁꯦ ꯐꯠꯇꯕ ꯊꯕꯛ ꯑꯃ ꯇꯧꯕ ꯉꯝꯗꯦ ꯍꯥꯏꯅ ꯈꯜꯂꯒꯗꯤꯅꯦ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯑꯗꯨꯝ ꯁꯤꯟꯅꯕ ꯍꯧꯔꯣ ꯏꯄꯥ ꯏꯁꯣꯔ ꯑꯁꯤꯒꯤ ꯊꯕꯛꯁꯦ ꯑꯩ ꯏꯄꯥ ꯅꯉꯣꯟꯗ ꯁꯤꯟꯅꯖꯔꯤ ꯃꯥꯅ ꯑꯗꯨꯝ ꯇꯧꯈ꯭ꯔꯅꯤ ꯃꯌꯥꯝ ꯑꯗꯨ ꯅꯠꯇ꯭ꯔꯣ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯆꯣꯛꯊꯔꯕ ꯋꯥꯔꯕ ꯄꯣꯠꯂꯨꯝ ꯄꯨꯔꯕ ꯄꯨꯝꯅꯃꯛ ꯑꯩꯉꯣꯟꯗ ꯂꯥꯛꯎ ꯑꯃꯁꯨꯡ ꯑꯩꯉꯣꯟꯗ ꯊꯥꯖꯧ ꯑꯩꯈꯣꯏꯒꯤ ꯄꯣꯠꯂꯨꯝꯗꯣ ꯑꯩꯉꯣꯟꯗ ꯂꯪꯁꯜꯂꯨ ꯍꯥꯏꯕꯗꯣ ꯑꯗꯨꯒ ꯑꯩꯒꯤ ꯄꯣꯠꯐꯨꯁꯤꯅ ꯅꯊꯛꯇ ꯊꯣꯡꯒꯠꯂꯨ ꯍꯥꯏꯕꯗꯣ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯥ ꯀꯟꯕꯤꯕꯒꯤ ꯃꯄꯨꯅꯤ ꯑꯁꯥꯝ ꯀꯗꯥꯏꯗꯒꯤꯅꯣ ꯑꯣꯖꯥ ꯑꯁꯥꯝ ꯁꯤꯜꯆꯔꯗꯒꯤꯅꯤ ꯁꯤꯜꯆꯔ ꯃꯅꯥꯛꯇꯒꯤꯅꯤ ꯀꯣ ꯑꯩꯈꯣꯏꯒꯤ ꯈꯨꯟꯁꯦ ꯒꯥꯏꯁꯨꯂꯨꯏ ꯒꯥꯟꯃꯩ ꯍꯥꯏꯕꯀꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯒꯤ ꯃꯇꯦꯡ ꯀꯦꯟꯁꯔ ꯅꯥꯔꯕꯤ ꯗꯥꯛꯇꯔꯅ ꯊꯥ 2ꯗ ꯌꯥꯔꯔꯣꯏ ꯍꯥꯏꯔꯕ ꯅꯨꯄꯤꯗꯣ ꯃꯥꯒꯤꯗꯃꯛꯇ ꯄ꯭ꯔꯦꯌꯔ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯃꯇꯦꯡ ꯌꯥꯝ ꯆꯥꯡꯅ ꯄꯥꯡꯅꯕꯁꯨ ꯍꯣꯠꯅꯖꯔꯒꯦ ꯃꯌꯥꯝꯅ ꯑꯩꯅ ꯇꯧꯖꯔꯤꯕ ꯊꯧꯒꯜꯁꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥꯒꯤꯅꯤ ꯏꯄꯥ ꯀꯅꯥꯅꯣ ꯈꯪꯁꯅꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯀꯅꯥꯅꯣ ꯈꯪꯁꯅꯨ ꯃꯇꯝ ꯑꯃꯗ ꯑꯩꯁꯨ ꯈꯪꯉꯝꯗꯦ ꯃꯤꯒꯤ ꯂꯥꯏꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯁꯨꯛ ꯅꯨꯡꯁꯤꯈ꯭ꯔꯕ ꯃꯤꯑꯣꯏꯕꯒꯤꯗꯃꯛꯇ ꯑꯩꯒꯤꯗꯃꯛꯇꯁꯨ ꯁꯤꯗꯨꯅ ꯍꯤꯡꯒꯠꯄ ꯏꯄꯥꯁꯦ ꯈꯪꯉꯝꯗꯦ ꯃꯌꯥꯝ ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯑꯃꯅ ꯑꯩꯅ ꯄꯥꯁꯇꯔ ꯑꯃꯗ ꯂꯥꯜꯂꯨꯕ ꯐꯨꯔꯨꯕꯗꯨꯅ ꯏꯁꯣꯔꯅ ꯈꯪꯍꯟꯕꯤꯕꯅꯤ ꯃꯗꯨ ꯑꯩꯅ ꯇꯧꯒꯦ ꯍꯥꯏꯔꯒ ꯇꯧꯕ ꯅꯠꯇꯦ ꯏꯄꯥꯅ ꯈꯪꯍꯟꯕꯤꯕꯅꯤ
ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯆꯩꯅꯥ ꯐꯥꯎꯔꯛꯈꯤꯕꯗꯣ ꯏꯄꯥꯅ ꯐꯥꯎꯍꯟꯕꯤꯕꯅꯤ ꯏꯄꯥꯒꯤ ꯑꯆꯨꯝꯕ ꯋꯥꯍꯩꯁꯦ ꯍꯦꯟꯅ ꯏꯄꯥꯗ ꯅꯛꯁꯤꯟꯕ ꯌꯥꯅꯕ ꯏꯁꯣꯔꯅ ꯇꯧꯕ ꯄꯨꯝꯅꯃꯛ ꯐꯅꯕꯒꯤꯗꯃꯛꯇ ꯇꯧꯕꯤꯕꯅꯤ ꯏꯁꯣꯔꯅ ꯑꯗꯣꯝꯕꯨꯁꯨ ꯅꯨꯡꯁꯤ ꯏꯁꯣꯔꯒꯤ ꯊꯧꯒꯜ ꯇꯧꯃꯤꯟꯅꯁꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯂꯥꯛꯄꯒꯤ ꯃꯇꯝ ꯑꯣꯏꯔꯦ ꯁꯔꯒꯗ ꯂꯟ ꯄꯩꯁꯤꯟꯃꯤꯟꯅꯁꯤ ꯀꯔꯝꯅ ꯂꯟ ꯄꯩꯒꯗꯧꯕꯅꯣ ꯑꯩꯈꯣꯏꯒꯤ ꯕꯦꯡꯛꯇ ꯕꯦꯂꯦꯟꯁꯇ ꯑꯩꯒꯤ ꯎꯄꯨꯗ ꯑꯜꯃꯤꯔꯥꯒꯤ ꯃꯅꯨꯡꯗ ꯄꯩꯁꯥ ꯄꯔꯁꯇ ꯄꯩꯁꯥ ꯊꯝꯕꯅ ꯁꯔꯒꯗ ꯂꯟ ꯄꯩꯁꯤꯟꯕ ꯌꯥꯔꯣꯏ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯋꯥꯔꯕ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯁꯤ ꯃꯁꯤꯅ ꯁꯔꯒꯗ ꯂꯟ ꯄꯩꯒꯗꯧꯕꯅꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯥꯏ ꯑꯇꯤꯌꯥꯗ ꯄꯥꯏꯔꯤꯕ ꯎꯆꯦꯛꯅ ꯃꯈꯣꯏꯕꯨ ꯏꯁꯣꯔꯅ ꯄꯤꯖꯕꯤꯔꯒ ꯂꯧꯕꯨꯛꯇ ꯍꯧꯔꯤꯕ ꯊꯔꯣꯕꯨ ꯏꯁꯣꯔꯅ ꯍꯤꯡꯍꯟꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯋꯥꯠꯇꯅꯕ ꯇꯧꯕꯤꯕ ꯇꯥꯔꯒꯗꯤ ꯍꯦ ꯊꯥꯖꯕ ꯋꯥꯠꯄ ꯁꯥ ꯅꯈꯣꯏꯅ ꯅꯤꯖꯕ ꯃꯉꯣꯟꯗ ꯀꯌꯥꯇ ꯍꯦꯟꯅ ꯊꯋꯥꯏ ꯑꯁꯦꯡꯕ ꯄꯤꯕꯤꯒꯗꯧꯕ ꯅꯈꯣꯏꯗꯤ ꯃꯈꯣꯏꯁꯤꯡꯗꯒꯤ ꯀꯌꯥꯇ ꯍꯦꯟꯅ ꯃꯃꯜ ꯍꯦꯜꯂꯤꯕ ꯍꯥꯏꯕꯅꯤ ꯃꯌꯥꯝ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏ ꯎꯠꯃꯤꯟꯅꯁꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯈꯪꯗꯕ ꯃꯤꯁꯤꯡꯗꯣ ꯑꯗꯨꯅꯁꯨ ꯈꯪꯕ ꯑꯣꯏꯁꯅꯨ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯁꯨ ꯖꯤꯁꯨꯅ ꯁꯤ ꯍꯥꯏꯕꯗꯨ ꯈꯪꯗꯕꯒꯤꯅꯤ ꯃꯌꯥꯝ ꯑꯩ ꯈꯪꯉꯝꯗꯦ ꯑꯗꯨꯕꯨ ꯉꯁꯤ ꯈꯪꯖꯔꯦ ꯃꯔꯝ ꯑꯗꯨꯅ ꯐꯣꯡꯗꯣꯛꯆꯕꯅꯤ ꯀꯔꯤꯒꯤꯅꯣ ꯑꯗꯣꯝꯕꯨ ꯅꯨꯡꯁꯤꯖꯕꯒꯤ ꯃꯔꯝꯅ ꯊꯥꯒꯠꯆꯔꯤ ꯖꯒꯥꯗꯣ ꯍꯥꯏꯕꯤꯌꯨ ꯑꯣꯖꯥ ꯑꯩꯁꯨ ꯁꯤꯜꯆꯔꯗ ꯇꯣꯏꯅ ꯆꯠꯄꯅꯤ ꯃꯦꯍꯔꯄꯨꯔꯗ ꯏꯁꯣꯔꯒꯤ ꯋꯥꯄꯥꯎ ꯁꯟꯗꯣꯛꯄ ꯆꯠꯄꯅꯤ ꯍꯥꯏ ꯑꯩꯁꯦ ꯁꯤꯜꯆꯔꯒꯤ ꯃꯅꯥꯛꯇ ꯕꯣꯟꯇꯥꯔꯥꯄꯨꯔ ꯍꯥꯏꯅ ꯃꯩꯇꯩꯒꯤ ꯈꯨꯟꯅꯤ ꯃꯩꯇꯩꯒꯤ ꯈꯨꯟ ꯌꯥꯝꯃꯤ ꯑꯗꯨꯗ ꯂꯩꯖꯕꯅꯤ ꯏꯁꯣꯔꯒꯤ ꯊꯧꯒꯜ ꯇꯧꯔꯒ ꯍꯥꯏꯕꯗꯤ ꯗꯨꯀꯥꯟ ꯃꯆꯥ ꯑꯃ ꯐꯝꯃꯒ ꯂꯩꯖꯕꯅꯤ ꯑꯗꯨꯒ ꯏꯁꯄꯥꯅ ꯂꯣꯏꯅꯕꯤꯗꯨꯅ ꯐꯣꯡꯗꯣꯛꯍꯟꯕꯤꯕꯅꯤ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯁꯦ ꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯑꯇꯣꯞ ꯑꯇꯣꯞꯄ ꯖꯥꯇꯤ ꯑꯣꯏꯔꯒꯁꯨ ꯈ꯭ꯔꯤꯁꯇꯗ ꯑꯃꯠꯇꯅꯤ ꯃꯔꯝꯗꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯥꯏ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯦ ꯍꯛꯆꯥꯡ ꯀꯌꯥꯠꯁꯤꯡꯅꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯦ ꯍꯛꯆꯥꯡ ꯀꯌꯥꯠꯁꯤꯡꯅꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯦ ꯄꯨꯟꯁꯤꯜꯂꯒ ꯍꯛꯆꯥꯡ ꯀꯌꯥꯠ ꯑꯃꯠꯇ ꯑꯣꯏ ꯈ꯭ꯔꯤꯁꯇꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯑꯣꯏꯔꯤꯕꯅꯤ ꯈ꯭ꯔꯤꯁꯇꯗ ꯑꯩꯈꯣꯏꯒꯤ ꯈꯨꯠ ꯈꯣꯡ ꯃꯥꯏ ꯃꯤꯠ ꯂꯣꯏ ꯂꯩꯕ ꯁꯨꯃꯥꯏꯅ ꯍꯛꯆꯥꯡꯒꯤ ꯄꯥꯔꯠ ꯂꯩꯕꯁꯤꯡꯁꯦ ꯄꯨꯟꯁꯤꯜꯂꯒ ꯍꯛꯆꯥꯡ ꯑꯃ ꯑꯣꯏꯕꯒꯨꯝꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯖꯥꯇꯤ ꯑꯣꯏꯔꯒꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛꯀꯤ ꯑꯣꯏꯔꯒꯁꯨ ꯏꯁꯣꯔꯒꯤ ꯃꯐꯝꯗꯗꯤ ꯖꯥꯠ ꯕꯤꯖꯥꯠ ꯈꯥꯏꯗꯦ ꯊꯃꯣꯏꯁꯦ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯃꯊꯧ ꯇꯥꯏ ꯀꯣꯛꯄꯤꯕ ꯍꯥꯏꯕꯁꯦ ꯃꯊꯧ ꯇꯥꯏ ꯀꯣꯛꯄꯤꯔꯛꯄ ꯃꯇꯝꯗ ꯖꯤꯁꯨꯅ ꯃꯉꯣꯟꯗ ꯀ꯭ꯔꯣꯁꯇ ꯇꯤꯡꯉꯛꯄ ꯃꯇꯝꯗ ꯏꯄꯥ ꯑꯩꯈꯣꯏꯒꯤ ꯍꯥꯠꯇꯣꯛꯎ ꯍꯥꯏꯔꯒꯗꯤ ꯈꯨꯗꯛꯇ ꯁꯤꯔꯅꯤ ꯌꯤꯁꯨꯅ ꯁꯥꯎꯔꯗꯤ ꯃꯣꯏ ꯁꯤꯔꯅꯤ ꯑꯗꯨꯕꯨ ꯃꯥꯗꯤ ꯁꯥꯎꯕ ꯂꯥꯛꯄ ꯅꯠꯇꯦ ꯍꯥꯠꯇꯣꯛꯄ ꯂꯥꯛꯄ ꯅꯠꯇꯦ ꯀꯟꯕꯤꯕ ꯂꯥꯛꯄꯅꯤ ꯈ꯭ꯔꯤꯁꯇꯒꯤ ꯇꯨꯡꯏꯟꯕ ꯐꯣꯂꯣꯋꯔ ꯑꯃ ꯑꯣꯏꯅ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯁꯨ ꯀꯟꯕꯤꯕ ꯅꯨꯡꯁꯤꯕ ꯆꯥꯟꯕꯤꯕ ꯉꯥꯛꯄꯤꯕ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯑꯣꯏꯒꯗꯕꯅꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯋꯥꯕ ꯃꯇꯝꯗ ꯃꯥ ꯃꯩꯇꯩꯔꯥ ꯃꯥ ꯀꯔꯝꯕ ꯖꯥꯇꯤꯅꯣ ꯅꯠꯇ꯭ꯔꯒꯁꯨ ꯃꯉꯣꯟꯗ ꯃꯇꯦꯡ ꯄꯥꯡꯁꯤꯔꯅꯤ ꯄꯥꯡꯉꯣꯏꯁꯤꯔꯅꯤ ꯅꯠꯇ꯭ꯔꯒꯅ ꯃꯥꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯗꯤꯅꯣꯃꯤꯅꯦꯁꯟꯒꯤ ꯅꯠꯇꯦ ꯃꯥꯁꯤꯗꯤ ꯑꯇꯣꯞꯄꯒꯤꯅꯤ ꯈꯟꯕꯤꯒꯅꯨ ꯑꯗꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅꯅꯦ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯗꯦ ꯍꯥꯏꯔꯤꯕ ꯃꯥꯒꯤꯗꯃꯛꯇꯁꯨ ꯁꯤꯈꯤꯕꯅꯤ ꯍꯥꯏꯕꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅ ꯐꯣꯡꯗꯣꯛꯆꯔꯤ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯑꯣꯖꯥ ꯑꯩꯒꯤ ꯏꯃꯨꯡꯒꯤꯗꯃꯛ ꯄ꯭ꯔꯦꯌꯔ ꯇꯧꯕꯤꯌꯨ ꯑꯣꯖꯥꯕꯨ ꯃꯇꯝ ꯈꯨꯗꯤꯡꯗ ꯏꯁꯣꯔꯒꯤ ꯁꯦꯕꯥ ꯀꯨꯏꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯁꯅꯨ ꯑꯃꯦꯟ ꯍꯥꯏꯕꯤꯔꯤ ꯊꯥꯒꯠꯆꯔꯤ ꯏꯉꯣꯅꯀꯣ ꯏꯁꯣꯔꯅ ꯑꯗꯣꯝꯒꯤ ꯐꯦꯃꯤꯂꯤ ꯑꯗꯣꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯁꯣꯛꯄꯤꯕ ꯑꯣꯏꯁꯅꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯍꯥꯛ ꯅꯨꯡꯁꯤꯕꯅꯤ ꯃꯍꯥꯛ ꯀꯟꯕꯤꯕꯒꯤ ꯃꯄꯨꯅꯤ ꯃꯥꯒꯤ ꯃꯐꯝꯗ ꯖꯥꯠ ꯕꯤꯖꯥꯠ ꯈꯥꯏꯗꯦ ꯅꯪꯅ ꯂꯥꯜꯂꯤꯉꯩ ꯃꯥꯅ ꯅꯨꯡꯁꯤ ꯃꯥꯅ ꯅꯪꯕꯨ ꯀꯣꯛꯄꯤꯒꯦ ꯏꯆꯥꯅꯨꯄꯥ ꯑꯩꯉꯣꯟꯗ ꯍꯜꯂꯛꯎ ꯅꯧꯅ ꯄꯣꯛꯎ ꯍꯥꯏꯅ ꯍꯥꯏ ꯅꯧꯅ ꯄꯣꯛꯎ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯧꯅ ꯄꯣꯛꯇ꯭ꯔꯒꯗꯤ ꯃꯍꯥꯛꯅ ꯏꯁꯣꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯆꯪꯕ ꯉꯝꯗꯦ ꯅꯪꯒꯤ ꯑꯔꯤꯕ ꯂꯝꯆꯠ ꯑꯔꯤꯕꯒꯤ ꯃꯤꯇꯧ ꯊꯥꯗꯣꯛꯎ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯐꯤꯒꯨꯝꯅ ꯁꯦꯠꯂꯨ ꯃꯍꯥꯛꯇꯤ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕ ꯃꯄꯨꯅꯤ ꯑꯗꯣꯝꯅ ꯁꯥꯎꯔꯤꯕ ꯑꯗꯣꯝꯅ ꯐꯨꯅꯤꯡꯉꯤꯕ ꯑꯗꯣꯝꯅ ꯍꯥꯠꯅꯤꯡꯉꯤꯕ ꯃꯥꯗꯣ ꯃꯥꯒꯤꯗꯃꯛꯇꯁꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯩ ꯃꯉꯣꯟꯗꯁꯨ ꯏꯆꯥꯅꯨꯄꯥ ꯏꯆꯥꯅꯨꯄꯤ ꯍꯥꯏꯅ ꯀꯧꯏ ꯃꯥꯒꯤꯗꯃꯛꯇꯁꯨ ꯖꯤꯁꯨꯅ ꯁꯤꯈꯤꯕꯅꯤ ꯂꯩꯕꯥꯛ ꯑꯃꯈꯛꯇꯪꯒꯤ ꯅꯠꯇꯦ ꯋꯥꯔꯜꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯕ ꯄꯨꯝꯅꯃꯛꯀꯤꯗꯃꯛꯇꯅꯤ ꯖꯤꯁꯨꯅ ꯂꯥꯛꯄꯤꯈꯤꯕꯁꯦ ꯃꯔꯝ ꯑꯗꯨꯅ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯁꯤ ꯑꯩꯈꯣꯏ ꯊꯧꯒꯠꯃꯤꯟꯅꯁꯤ ꯉꯁꯤꯗꯤ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯀꯜꯂꯛꯄꯅ ꯌꯦꯡꯊꯤꯕꯅ ꯃꯤꯍꯥꯠꯄꯅ ꯇꯥꯏꯕꯪ ꯄꯥꯟꯕꯁꯦ ꯊꯜꯂꯦ ꯃꯌꯥꯝ ꯃꯁꯦ ꯏꯄꯥ ꯏꯁꯣꯔꯒꯤ ꯃꯥꯒꯤ ꯋꯥꯍꯩ ꯑꯗꯨ ꯊꯨꯡꯉꯤꯕꯅꯤ ꯃꯍꯥꯛ ꯂꯥꯛꯄꯤꯕꯒꯤ ꯃꯇꯝ ꯑꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯃꯥꯒ ꯃꯆꯥꯒ ꯁꯦꯠꯅꯕ ꯏꯁꯣꯔꯅ ꯍꯔꯥꯎꯗꯦ ꯏꯁꯣꯔꯅ ꯀꯞꯄꯤ ꯌꯦꯍꯣꯕꯥ ꯏꯄꯥ ꯏꯁꯣꯔꯅ ꯌꯦꯡꯕꯤꯌꯨ ꯑꯕ꯭ꯔꯥꯍꯝꯗ ꯏꯁꯣꯔꯅ ꯆꯥꯡ ꯌꯦꯡꯈꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯏꯖꯥꯛ ꯕꯂꯤ ꯇꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨꯕꯨ ꯑꯕ꯭ꯔꯥꯍꯝꯅ ꯊꯥꯡ ꯄꯥꯏꯈꯠꯂꯛꯄ ꯃꯇꯝꯗ ꯏꯄꯥ ꯏꯁꯣꯔꯅ ꯍꯥꯏꯔꯤ ꯃꯗꯨꯗꯤ ꯑꯕ꯭ꯔꯥꯍꯝ ꯅꯆꯥꯅꯨꯄꯥꯕꯨ ꯁꯣꯛꯍꯟꯒꯅꯨ ꯑꯗꯨꯕꯨ ꯑꯕ꯭ꯔꯥꯍꯝꯒꯤ ꯃꯆꯥꯅꯨꯄꯥꯗꯣ ꯁꯤꯔꯗꯤ ꯑꯕ꯭ꯔꯥꯍꯝꯗꯣ ꯊꯃꯣꯏ ꯋꯥꯅꯤ ꯃꯥꯒꯤ ꯅꯨꯄꯤ ꯁꯥꯔꯥꯗꯣ ꯃꯥꯅ ꯀꯞꯍꯧꯅꯤ ꯍꯥꯏꯅ ꯈꯟꯕꯒꯤ ꯃꯔꯝꯅ ꯑꯕ꯭ꯔꯥꯍꯝꯒꯤ ꯃꯆꯥꯗꯨꯗꯤ ꯏꯁꯣꯔꯅ ꯍꯥꯠꯇꯣꯛꯍꯟꯕꯤꯗ꯭ꯔꯦ ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯃꯊꯥꯅꯨꯡꯒꯤ ꯃꯆꯥꯅꯨꯄꯥ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅꯤ ꯁꯤꯅꯕꯒꯤꯗꯃꯛꯇ ꯊꯥꯔꯛꯏꯁꯦ
ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯥ ꯏꯆꯥ ꯀꯟꯅꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯄꯥ ꯏꯆꯤꯜ ꯏꯅꯥꯎ ꯀꯟꯅ ꯂꯩꯅꯕꯒꯤꯗꯃꯛꯇ ꯏꯁꯣꯔꯅ ꯃꯆꯥꯅꯨꯄꯥ ꯐꯥꯎꯕ ꯊꯥꯗꯣꯛꯈꯤꯕꯅꯤ ꯑꯋꯥꯕ ꯇꯥꯍꯟꯈꯤꯕꯅꯤ ꯀꯌꯥꯒꯤ ꯑꯊꯣꯏꯕ ꯏꯁꯣꯔꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯕꯤꯌꯨ ꯃꯥꯒꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯏꯄꯥ ꯏꯄꯥ ꯍꯥꯏꯕꯗꯣ ꯑꯇꯩꯗ ꯅꯠꯇꯦ ꯌꯥꯍꯣꯕꯥ ꯏꯄꯥ ꯏꯁꯣꯔꯗꯅꯤ ꯑꯗꯨꯒ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯋꯥꯏ ꯑꯁꯦꯡꯕ ꯍꯣꯂꯤ ꯁ꯭ꯄꯤꯔꯤꯠ ꯑꯍꯨꯝꯃꯛ ꯑꯃꯠꯇ ꯑꯣꯏꯕꯅꯤ ꯏꯁꯣꯔ ꯁꯔꯒꯗ ꯁꯥꯈꯤ ꯄꯤꯕ ꯑꯍꯨꯝ ꯂꯩ ꯑꯗꯨꯗꯤ ꯃꯄꯥ ꯋꯥꯍꯩ ꯑꯃꯁꯨꯡ ꯊꯋꯥꯏ ꯑꯁꯦꯡꯕ ꯍꯥꯏꯔꯤꯕ ꯑꯍꯨꯝ ꯑꯁꯤ ꯑꯃꯠꯇꯅꯤ ꯑꯃꯈꯛꯇꯅꯤ ꯖꯤꯁꯨꯕꯨ ꯎꯔꯕ ꯏꯄꯥ ꯏꯁꯣꯔꯕꯨ ꯎꯔꯦ ꯏꯁꯣꯔ ꯀꯅꯥꯅꯁꯨ ꯎꯗ꯭ꯔꯤ ꯑꯗꯨꯕꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯥꯏ ꯑꯩꯕꯨ ꯎꯕ ꯃꯍꯥꯛꯅ ꯑꯩꯕꯨ ꯊꯥꯔꯛꯄ ꯏꯄꯥꯕꯨꯁꯨ ꯎꯔꯦ ꯑꯩꯒ ꯏꯄꯥꯒ ꯑꯃꯠꯇꯅꯤ ꯀꯅꯥꯅ ꯍꯥꯏꯕ ꯉꯝꯒꯅꯤ ꯄ꯭ꯔꯣꯐꯦꯠ ꯑꯃꯠꯇꯅ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯒ ꯏꯄꯥꯒ ꯑꯃꯠꯇꯅꯤ ꯄ꯭ꯔꯣꯐꯦꯠꯅ ꯏꯁꯣꯔꯗ ꯏꯄꯥ ꯍꯥꯏꯅ ꯀꯧꯕ ꯌꯥꯗꯦ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯁꯟ ꯑꯣꯐ ꯒꯣꯗ ꯏꯁꯣꯔꯒꯤ ꯃꯆꯥꯅꯨꯄꯥ ꯏꯪꯊꯕꯒꯤ ꯖꯨꯕꯔꯥꯖ ꯂꯥꯟ ꯑꯃꯠꯇ ꯁꯣꯛꯅꯔꯝꯗꯦ ꯃꯌꯥꯝ ꯙꯔꯃꯗ ꯇꯥꯏꯕꯪꯄꯥꯟꯕꯗ ꯂꯩꯔꯤꯕ ꯙꯔꯃꯁꯤꯡ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨꯀꯣ ꯑꯗꯨꯝ ꯒꯨꯒꯜꯗ ꯁꯔꯆ ꯇꯧꯔꯒ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯍꯪꯕꯤꯌꯨ ꯑꯩꯈꯣꯏ ꯋꯥꯍꯪ ꯍꯪꯒꯗꯕꯅꯤ ꯃꯌꯥꯝ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯥꯏ ꯍꯪꯉꯨ ꯐꯪꯉꯛꯀꯅꯤ ꯊꯤꯌꯨ ꯎꯔꯛꯀꯅꯤ ꯑꯩꯈꯣꯏꯅ ꯕꯖꯥꯔꯗꯒꯤ ꯄꯣꯠ ꯑꯃ ꯂꯩꯕ ꯃꯇꯝꯗꯗꯤ ꯆꯥꯝꯂꯛ ꯈꯜꯂꯤ ꯑꯄꯨꯝꯕꯅ ꯄꯨꯝꯃꯕ ꯀꯨꯏꯅ ꯁ꯭ꯇꯣꯛ ꯇꯧꯋꯤꯔꯥ ꯁꯥꯔ ꯍꯥꯞꯆꯤꯜꯂꯤꯔꯥ ꯑꯗꯨꯕꯨ ꯉꯁꯤ ꯑꯩꯈꯣꯏ ꯅꯣꯡꯃꯗꯤ ꯁꯤꯔꯒꯅꯤ ꯁꯤ ꯂꯣꯏꯔꯒ ꯀꯔꯤ ꯑꯣꯏꯒꯅꯤ ꯙꯔꯃ ꯄꯨꯝꯅꯃꯛꯅ ꯂꯝꯕꯤ ꯑꯅꯤ ꯇꯥꯛꯏ ꯑꯩ ꯁꯔꯒ ꯀꯥꯗꯣꯏꯔꯥ ꯅꯣꯔꯣꯛ ꯆꯠꯇꯣꯏꯔꯥ ꯑꯩꯅ ꯅꯤꯡꯖꯔꯤꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇꯪ ꯈꯟꯃꯤꯟꯅꯁꯦꯕ ꯃꯌꯥꯝ ꯈꯟꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯋꯥꯍꯪ ꯌꯥꯝꯅ ꯍꯪꯃꯤꯟꯅꯁꯦꯕ ꯇꯥꯏꯕꯪꯄꯥꯟꯕꯗ ꯙꯔꯃ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯕꯨ ꯙꯔꯃ ꯁꯟꯗꯣꯛꯏꯕ ꯃꯤꯗꯣ ꯍꯥꯏꯔꯤꯕ ꯙꯔꯃꯕꯨ ꯂꯤꯡꯈꯠꯂꯝꯕ ꯃꯤꯗꯣ ꯃꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯇꯥꯏꯕꯪꯄꯥꯟꯕꯗ ꯙꯔꯃ ꯂꯤꯡꯈꯠꯂꯤꯕ ꯃꯤꯁꯤꯡꯗꯣ ꯍꯥꯟꯅ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯌꯨꯕ ꯃꯥ ꯙꯔꯃ ꯐꯣꯡꯗꯣꯛꯏꯕ ꯙꯔꯃꯒꯤ ꯋꯥꯍꯩ ꯐꯣꯡꯗꯣꯛꯏꯕ ꯃꯤꯗꯣ ꯃꯥ ꯀꯔꯤ ꯇꯧꯔꯝꯃꯤ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯂꯥꯟ ꯃꯌꯥꯝ ꯁꯣꯛꯅꯔꯝꯕ ꯃꯇꯨ ꯃꯌꯥꯝ ꯊꯤꯔꯝꯕ ꯃꯇꯨ ꯃꯌꯥꯝ ꯂꯣꯟꯕꯁꯤꯕꯨ ꯑꯐꯕ ꯀꯧꯒꯗ꯭ꯔꯥ ꯃꯌꯥꯝ ꯂꯥꯟ ꯃꯌꯥꯝ ꯇꯧꯔꯒ ꯃꯤ ꯍꯥꯠꯇꯣꯛꯄꯗꯨꯕꯨ ꯑꯐꯕ ꯀꯧꯒꯗ꯭ꯔꯥ ꯍꯥꯏꯕ ꯃꯌꯥꯝ ꯀꯣ ꯑꯗꯨ ꯌꯦꯡꯕꯤꯌꯨꯕ ꯑꯗꯣꯝꯗ ꯆꯣꯏꯁꯅꯤ ꯑꯩꯈꯣꯏꯗ ꯏꯁꯣꯔꯅ ꯃꯇꯝ ꯄꯤꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯇꯥꯏꯕꯪꯄꯥꯟꯕꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯍꯥꯏ ꯃꯤꯑꯣꯏꯕ ꯑꯃꯠꯇꯕꯨ ꯍꯥꯠꯇꯣꯛꯅꯤꯡꯗꯕꯒꯤ ꯃꯔꯝꯅꯅꯤ ꯅꯣꯔꯣꯛꯇ ꯇꯥꯍꯟꯅꯤꯡꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯟꯁꯦꯕ ꯃꯌꯥꯝ ꯅꯩꯅꯃꯤꯟꯅꯁꯦꯕ ꯀꯔꯝꯕꯅ ꯑꯆꯨꯝꯕꯅꯣ ꯍꯥꯏꯕꯁꯤ ꯍꯪꯐꯝ ꯊꯣꯛꯇ꯭ꯔꯅꯤ ꯃꯌꯥꯝ ꯊꯣꯛꯏ ꯃꯔꯝꯗꯤ ꯑꯩꯅ ꯅꯥꯔꯒ ꯑꯩꯅ ꯐꯪꯉꯤ ꯑꯩꯅ ꯅꯣꯔꯣꯛꯇ ꯇꯥꯔꯒ ꯑꯩꯅ ꯑꯋꯥꯕ ꯈꯥꯡꯒꯗꯕꯅꯤ ꯉꯁꯤ ꯑꯩꯈꯣꯏꯗ ꯏꯁꯣꯔꯅ ꯁꯥ ꯉꯥꯗ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟ ꯄꯤꯗꯦ ꯑꯩꯈꯣꯏꯗꯗꯤ ꯕ꯭ꯔꯦꯟ ꯄꯤꯔꯤ ꯀꯔꯤꯒꯤꯅꯣ ꯈꯟꯅꯕꯒꯤꯗꯃꯛꯇꯅꯤ ꯈꯟꯕ ꯌꯥꯏ ꯊꯤꯕ ꯌꯥꯏ ꯃꯌꯥꯝ ꯊꯤꯅꯒꯗꯕꯅꯤ ꯔꯤꯁꯔꯁ ꯇꯧꯒꯗꯕꯅꯤ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯇꯧꯒꯗꯕꯁꯦ ꯏꯁꯣꯔ ꯍꯥꯏꯔꯤꯕ ꯃꯄꯨꯁꯦ ꯒꯣꯗ ꯏꯁ ꯋꯥꯟ ꯍꯥꯏꯕꯅꯤ ꯒꯣꯗ ꯏꯁ ꯋꯥꯟ ꯀꯅꯥꯅꯣ ꯋꯥꯟ ꯍꯥꯏꯁꯦ ꯄꯨꯝꯅꯃꯛ ꯑꯃꯠꯇꯔꯥ ꯄꯨꯝꯅꯃꯛ ꯙꯔꯃ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯑꯣꯏꯔꯝ ꯇꯥꯔꯒꯗꯤ ꯀꯔꯤꯒꯤꯅꯣ ꯙꯔꯃꯒꯤ ꯋꯥꯍꯩꯗ ꯈꯦꯠꯅꯔꯤꯕ ꯑꯃꯗꯅ ꯁꯥ ꯑꯃꯗ ꯂꯥꯏ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦ ꯑꯃꯅ ꯁꯥ ꯑꯃꯗ ꯆꯥꯎ ꯍꯥꯏꯅ ꯆꯥꯔꯦ ꯙꯔꯃꯅ ꯏꯁꯣꯔ ꯑꯃꯈꯛꯇꯪ ꯑꯣꯏꯔꯒꯗꯤ ꯃꯤ ꯃꯁꯦꯟ ꯈꯟꯅꯍꯟꯒꯗ꯭ꯔꯥ ꯈꯟꯅꯍꯜꯂꯣꯏ ꯀꯔꯝꯕꯅꯣ ꯃꯄꯨ ꯃꯥꯒꯤ ꯙꯔꯃꯁꯤ ꯌꯥꯝ ꯐꯩ ꯃꯥ ꯁꯟꯗꯣꯛꯏꯁꯦ ꯀꯔꯝꯕ ꯃꯤꯅꯅꯣ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯂꯥꯟ ꯁꯣꯛꯅꯔꯝꯃꯒ ꯃꯇꯨ ꯇꯞꯇꯥꯉꯩ ꯂꯣꯜꯂꯒ ꯃꯥꯅ ꯁꯟꯗꯣꯔꯛꯏꯔꯥ ꯅꯠꯇ꯭ꯔꯒ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯋꯥꯍꯩ ꯌꯦꯡꯕꯤꯌꯨ ꯃꯇꯨ ꯅꯨꯄꯤ ꯊꯤꯔꯝꯗꯦ ꯅꯨꯄꯤ ꯀꯣꯏꯅꯔꯝꯗꯦ ꯅꯨꯄꯤ ꯊꯤꯕ ꯂꯥꯛꯄ ꯅꯠꯇꯦ ꯆꯍꯤ 38 ꯃꯈꯥꯏ ꯁꯨꯕ ꯃꯇꯝꯗ ꯃꯥ ꯃꯤꯑꯣꯏꯕꯒꯤ ꯄꯥꯞꯀꯤꯗꯃꯛꯇ ꯁꯤꯕꯤꯕ ꯂꯥꯛꯄꯅꯤ ꯏꯁꯣꯔꯅ ꯁꯤꯕ ꯌꯥꯕ꯭ꯔꯣ ꯍꯨꯝꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯍꯦꯟꯒꯠꯈꯤ ꯊꯤꯕꯤꯌꯨ ꯀꯧꯕꯤꯌꯨ ꯑꯗꯣꯝꯒꯤ ꯑꯋꯥꯕ ꯂꯩꯔꯒꯗꯤ ꯑꯆꯤꯛꯄ ꯀꯥꯗ ꯆꯪꯕꯤꯔꯒ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯩꯉꯣꯟꯗ ꯎꯍꯟꯕꯤꯌꯨ ꯍꯥꯏꯅ ꯈꯨꯔꯨꯝꯕꯤꯌꯨ ꯑꯗꯣꯝ ꯇꯧꯕꯗ ꯉꯝꯕ ꯏꯁꯣꯔꯅꯤꯅꯦ ꯑꯍꯤꯡꯕ ꯏꯁꯣꯔꯅꯤꯅꯦ ꯏꯃꯥꯅꯨꯑꯦꯜ ꯍꯥꯏꯔꯤꯕ ꯏꯁꯣꯔꯅꯤꯅꯦ ꯑꯩꯒꯤ ꯅꯨꯄꯤꯅ ꯃꯌꯥꯝ ꯑꯩꯒꯤ ꯅꯨꯄꯤꯅꯅꯦ ꯑꯩ ꯃꯥ ꯍꯤꯟꯗꯨ ꯙꯔꯃꯗ ꯂꯩꯔꯦ ꯑꯩꯁꯨ ꯂꯩꯔꯛꯏꯗꯅ ꯑꯩꯗꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯏꯄꯥꯅ ꯈꯪꯍꯟꯕꯤꯔꯦ ꯎꯔꯦ ꯏꯁꯣꯔ ꯀꯅꯥꯅꯣ ꯑꯃꯈꯛꯇꯪ ꯑꯣꯏꯕ ꯒꯣꯗ ꯀꯅꯥꯅꯣ ꯏꯁꯣꯔ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯏꯆꯥꯅꯨꯄꯥ ꯍꯥꯏꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩ ꯈꯪꯉꯦ ꯑꯗꯨꯗꯒꯤꯗꯤ ꯑꯩ ꯅꯨꯄꯤꯅ ꯅꯣꯡꯃꯗꯤ ꯏꯁꯣꯔ ꯅꯪ ꯂꯩꯔꯒ ꯅꯪꯅ ꯑꯍꯤꯡꯕ ꯏꯁꯣꯔ ꯑꯣꯏꯔꯒꯗꯤ ꯑꯩꯒꯤ ꯅꯨꯄꯥꯅ ꯅꯪ ꯈꯨꯔꯝꯃꯤꯁꯦ ꯑꯆꯨꯝꯕ ꯏꯁꯣꯔ ꯑꯣꯏꯔꯒꯗꯤ ꯑꯩꯒꯤ ꯊꯕꯛꯀꯤ ꯃꯇꯥꯡꯗ ꯈꯔ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯕ ꯃꯥꯒꯤ ꯊꯕꯛꯀꯤ ꯄꯜꯂꯤꯕ ꯄꯥꯎꯁꯦ ꯍꯧꯖꯤꯛꯃꯛ ꯍꯥꯏꯍꯟꯕꯤꯔꯛꯑꯣ ꯍꯥꯏꯅ ꯄꯨꯡ 12ꯗ ꯑꯍꯤꯡꯒꯤ ꯄꯨꯡ 12ꯗ ꯄ꯭ꯔꯦꯌꯔ ꯇꯧ ꯊꯥꯖꯔꯒ ꯇꯧꯕ ꯅꯠꯇꯦ ꯃꯥ ꯆꯥꯡ ꯌꯦꯡꯕꯅꯤ ꯅꯨꯄꯤꯅ ꯑꯩꯒꯤ ꯅꯨꯄꯥꯅꯗꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯍꯥꯏꯔꯤꯕ ꯅꯍꯥꯛꯅ ꯑꯆꯨꯝꯕ ꯏꯁꯣꯔ ꯑꯣꯏꯔꯗꯤꯅꯦ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯄꯜꯂꯤꯕ ꯄꯥꯎꯁꯦ ꯍꯥꯏꯍꯟꯕꯤꯔꯛꯑꯣ ꯍꯥꯏꯅ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯑꯍꯤꯡꯗ ꯄ꯭ꯔꯦꯌꯔ ꯇꯧꯋꯦ ꯑꯩ ꯇꯨꯝꯈ꯭ꯔꯦ ꯄ꯭ꯔꯦꯌꯔ ꯇꯧꯔꯤꯉꯩꯗ ꯃꯃꯤꯠ ꯎꯏꯁꯜꯂꯤꯉꯩꯗ ꯅꯝꯕꯔ ꯑꯃꯈꯛ ꯀꯣꯜ ꯈꯤꯡꯉꯛꯑꯦ ꯀꯔꯪ ꯀꯔꯪ ꯍꯥꯏꯅ ꯈꯤꯡꯉꯛꯄꯁꯤꯗ ꯈꯪꯉꯦ ꯃꯥꯅ ꯈꯪꯉꯒ ꯃꯣꯕꯥꯏꯜ ꯌꯦꯡꯕꯗ ꯈꯪꯅꯗꯕ ꯑꯅꯣꯟ ꯃꯤ ꯑꯃ ꯑꯣꯏꯔꯝꯃꯦ ꯅꯣꯡꯉꯥꯜꯂꯒ ꯑꯩꯉꯣꯟꯗ ꯉꯔꯥꯡ ꯑꯩꯅ ꯅꯪꯒꯤ ꯊꯕꯛꯀꯤ ꯄꯥꯎꯗꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯍꯤꯡꯕ ꯏꯁꯣꯔ ꯑꯣꯏꯔꯗꯤ ꯅꯪꯅ ꯑꯆꯨꯝꯕ ꯏꯁꯣꯔ ꯑꯣꯏꯔꯗꯤ ꯑꯃꯨꯛꯇꯪ ꯊꯕꯛꯀꯤ ꯄꯥꯎꯗꯣ ꯍꯧꯖꯤꯛꯃꯛ ꯍꯥꯏꯍꯟꯕꯤꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯕꯗ ꯀꯣꯜ ꯑꯃ ꯂꯥꯛꯄꯅꯤ ꯑꯃꯨꯛꯇꯪ ꯇꯧꯔ ꯌꯦꯡꯉꯨꯅꯦ ꯍꯥꯏꯅ ꯇꯧꯔ ꯌꯦꯡꯕꯗ ꯊꯕꯛꯀꯤ ꯄꯥꯎ ꯍꯥꯏꯔꯛꯄ ꯑꯣꯏꯔꯝꯃꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯍꯤꯡꯕ ꯏꯁꯣꯔꯅꯤ ꯃꯌꯥꯝ ꯈꯪꯉꯕꯅꯤ ꯑꯩ ꯑꯍꯤꯡꯕ ꯏꯁꯣꯔꯅꯤ ꯑꯍꯤꯡꯕ ꯏꯁꯣꯔ ꯑꯣꯏꯕꯒꯤ ꯀꯟꯕꯒꯤ ꯄꯥꯡꯒꯜꯁꯦ ꯀꯜꯂꯤꯁꯦ ꯀꯃꯥꯏꯅ ꯈꯪꯒꯅꯤ ꯃꯥꯅ ꯃꯤꯉꯣꯟꯗ ꯍꯥꯠꯇꯣꯛꯇꯕꯅꯤ ꯃꯌꯥꯝ ꯑꯀꯟꯕꯗꯨꯅ ꯍꯥꯠꯂꯗꯤ ꯂꯣꯏ ꯇꯨꯝꯅ ꯃꯥꯡꯉꯣꯏꯗ꯭ꯔꯥ ꯃꯥꯡꯗꯦ ꯀꯩꯗꯧꯋꯤ ꯀꯟꯕꯤꯕ
ꯑꯗꯣꯝꯕꯨꯁꯨ ꯈꯟꯕꯤꯕ ꯑꯣꯏꯁꯅꯨ ꯊꯥꯒꯠꯆꯔꯤ ꯂꯥꯏꯚ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯏꯁꯣꯔꯅ ꯌꯦꯡꯕꯤꯔꯤꯕ ꯇꯥꯕꯤꯔꯤꯕ ꯑꯗꯣꯝꯕꯨꯁꯨ ꯄꯤꯕ ꯑꯣꯏꯁꯅꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯗꯣꯝꯕꯨꯁꯨ ꯈꯟꯕꯤꯕ ꯑꯣꯏꯁꯅꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯊꯧꯖꯥꯜ ꯑꯗꯣꯝꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ ꯑꯥꯃꯦꯟ ꯂꯣꯡ ꯂꯤꯞ ꯃꯅꯤꯄꯨꯔ